मैम फैमिली इंट्रो तौरना हाइबिबदो दो फैमिली इंट्रो जे मसी तौर अखोई इमा बाबागा उत्पिरोना हाइबदो बाबादी लेगिद्रेबको 2000 कैनोदा 17 दा लेगिद्रे लिवर सिरोसिस तारगा कैनो यू एडिक ओइबगी एडिक तागिबगी अदुगा अखोई दादा दा अहन आयो जिजी कान गुता सेवा ए फैमिली इंट्रो मा यहन दि छौ जिजी सिदा मा तोबा सेसला जिओ राये कारण ताना सिला से अतोबा खोइ दा अहन सिदा लेरेको खोइ दा मिंगना मंगाल हे हे ला अदो अखोई दा मसक लो हाइबजे गाय सुम चंगा येंग मने अदो नुपी ngak अखोई दा येंग हाइ जिजी गाय को juga mana nga tomba ko imungi sida tomba sisi atomba ni ado ima di asomda mi lai to ko to kha yaw ima do wakhan mai te video yaw roi khara le ra yaw ge na ima di video yaw yadre ado aina ma tanar ga namaga apa ani masak tandi wala ge aduga dasna khwai han aina ani suba mana home suba ina last aduga sisna khwai digi last asna ngok sele ji tu kana dai aduga akhoi gi sagai jina oinam sagai ne aduga akhoi family gi ming je punna mathang thang haijarage baba gi ming na Indrajit aduga lai po lai khon ngak pagi po lai ma duty daw ne se baba gi ming na Indrajit oinam Indrajit aduga ima gi ming na oinam Rekha aduga pai da gi ming masada gi star se akhoi da gi ming oinam Mangal aduga akhoi da na han ne akhoi da gi mathang da akhoi che gi ming na oinam Wanglembi aduga mathang da ai gi na oinam Hemba aduga iton tomba itom tombia nam lam ngan bi ji ma ji sila oinam Jiji sila khwai tomba oinam Jiji sila sida oinam ji sino oinam Jiji Este som da hai to se som da hai as ado kaino dana khada tara thok na para ho jo kada di video sang yaw ba ya dre ma khun ngak pagi pung ta sale khun ngak pai pung tai ba ge Manipuri di red zone ni na dum khun ngak central hostel force lai tar ba ju keno akhoi ju ngak ta bi ai di imon seng je da bai ga da akhoi dum ngak ba yaw ri ba du tin khai dok na ga khoi dai pali tai mo su pali dum khai dok na dum yaw ri du ngasi di khoi da di tar ado hujik akhoi khun ngak pachat ka dori ba akhoi da je ma gi strength jam ta yeng tho je machan nupi ni je kayam kan li mana thangkat pa ngam ra kai do yeng tho ji ko ji nang go yeng ha ro ha na yaw ni ra ado de hujik akhoi da gi strength je yeng thok minar je akhoi safe oi breng ge akhoi da je kayam kan li yeng yeng se ta ya lu se sala bahubali gonderesa na khoi ma ulo ha do khoi ma se lei re se khoi ma support mayam khoi je ngasi ngarang gi video dang noi na me ko matiem de hai di khoi mama hoi da hoi je thabak khara chin mani na dum sang deo dang khara sang ayuk ngan ta tu kan thoga imagina amuk chak thin to ni do nung dang chang toi ne ba da sina mo ayuk ta amu nung din awai na chak to ga lai cha mu sil lo ga dang ha changa ma ga amuk thok ki doi ne ba du ga khoi no video nam ba gi amuk yum da nai to ba gi khoi da hoi matam je nung dang da ta matam phang de du ngang nung dang khara nam hore du ga akhoi ma thabak lai ta matam yam ka ga ko ma be hu jik dam zare ko san ho kom ba gi di ma so kom de ko phara bu lai chin mai ta ko san gi matung gi ta la ji dum okay ado mayam na hang bir ko comment question de do khoi amam ta lo khai de am kui ra ni na khoi ka noi to sun jare pun na dum sup chal laga oina khum jara ga khoi gi ahan ma da amu han na hajar ga khoi gi ming ja khoi video de ar khoi mari gi ming ja mong yum na ka ko na ma hajar ga ahan ma da ai gi ming ma di mi gi ma chan ne akhoi ma chan de mi gi ma chan ai gi ming Vikram kawe akhoi yum nak sine marang them ne lai pham na nongada no da je ka wai de no lam lai kendra lai ukhru ga ukhru rot ai ukhru rot lam lai kendra ukhru rot si yang ko pilan chaman nam pol le pun bet ado ga khoi gi ichinaw gi ding rang hai ga je kan ngi sum ka nai je ga ai gi na oinam hemba ado ga oinam lam ngan bi oi dam wang le bi nim bi lai pham na yang ang popi awang lai kai ado ga hiji ko bi hai se kai no ne khang do mi dum yaw ne lam jik dang kan jai ni pok ne bak chen na ri do khoi ni lai la le ga lam lai gi side ta lai du ne ukhru roti oi doi ba adu ga akhoi gi sina amu akhoi gi sek mathang de gi gwal ta bi le ni adai di tang khul gi dum hau gan ukhru dum hau gan
ꯌꯥꯝ border ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯔꯦꯗ ꯖꯣꯟꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯇꯥꯕ ꯈꯨꯟ ꯑꯔꯣꯏꯕ ꯍꯥꯏꯇꯥꯔꯦ ꯒ꯭ꯋꯥꯜꯇꯥꯕꯤ ꯇꯥꯟꯊꯣꯔꯛꯈ꯭ꯔꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯁꯤꯅ border boundary ꯇꯥꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯩꯀꯩ ꯃꯤꯡ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝ ꯇꯣꯏꯅ ꯍꯪꯕꯤꯔꯛꯄꯗ ꯆꯍꯤꯁꯨ ꯍꯪꯕꯤꯔꯛꯏꯀꯣ ꯑꯗꯣ ꯆꯍꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯁꯨꯃꯥꯏꯅ ꯈ꯭ꯋꯥꯏ ꯍꯥꯏꯅꯤꯡꯗꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯅꯤꯡꯗꯕꯅꯦꯕꯀꯣ ꯁꯤꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯪꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯅꯤꯡꯗꯕ ꯃꯌꯥꯝꯅ ꯑꯃꯨꯛ ꯁꯤ ꯑꯃꯨꯛ ꯒꯦꯁ ꯇꯧꯕꯤꯔꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯝꯉꯥꯟꯕꯤꯒꯤꯗꯤ ꯍꯥꯏꯖꯔꯒꯦꯕꯀꯣ ꯂꯝꯉꯥꯟꯕꯤ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯦꯕ 21 December 22 ꯁꯨꯗꯣꯏꯕ ꯃꯥꯒꯤ 21 ꯀꯣ ꯑꯗꯣ ꯑꯗꯨꯒ ꯃꯥꯒꯤ ꯍꯦꯛ ꯃꯊꯛꯇ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯅꯤ ꯍꯥꯏꯕꯗꯤ ꯑꯩꯒ ꯃꯥꯒ ꯑꯃꯨꯛ ꯀ꯭ꯂꯥꯁ ꯃꯥꯟꯅꯔꯦ ꯑꯩꯈꯣꯏꯅꯤ ꯏꯃꯥꯟꯅꯕꯅꯤ나 ꯑꯩꯈꯣꯏꯅꯤ ꯃꯊꯛꯇ ꯂꯩꯔꯦ ꯑꯗꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯆꯦ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯆꯍꯤ ꯅꯥꯎꯔꯣꯟ ꯌꯥꯝꯅ ꯈꯨꯕꯗꯤ ꯍꯣꯏ ꯌꯥꯝ ꯈꯨꯕꯃꯛꯁꯨ ꯅꯠꯇ꯭ꯔꯁꯨ ꯅꯥꯎꯔꯣꯟ ꯂꯥꯎꯕꯗꯤ ꯅꯠꯇ꯭ꯔꯦ ꯑꯗꯨ ꯃꯌꯥꯝꯅ ꯒꯦꯁ ꯇꯧꯕꯤꯔꯣ ꯆꯍꯤꯁꯦ ꯀꯌꯥꯒꯨꯝꯕ ꯑꯣꯏꯔꯝꯃꯅꯤ ꯑꯗꯣ ꯑꯗꯨꯒ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯃꯌꯥꯝꯅ ꯌꯥꯝ ꯍꯪꯕꯤꯔꯛꯄꯁꯦ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯨ ꯌꯥꯝ ꯍꯪꯕꯤꯔꯛꯑꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯒ꯭ꯔꯦꯖꯨꯋꯦꯠꯇꯤ ꯂꯣꯏꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯅ 2021ꯗ ꯒ꯭ꯔꯦꯖꯨꯋꯦꯠ ꯂꯣꯏꯕ ꯑꯗꯨꯒ ꯃꯥꯅ ꯃꯣꯏ ꯑꯅꯤꯅ 22ꯗ ꯂꯣꯏꯕ ꯑꯗꯨꯒ ꯁꯤꯅ 23ꯗ ꯒ꯭ꯔꯦꯖꯨꯋꯦꯠ ꯂꯣꯏꯕ ꯑꯩꯅ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯇ ꯂꯣꯏꯁꯤꯜꯂꯛꯄꯅꯦ ꯑꯍꯥꯟꯕꯗ DMꯗꯕꯨꯗꯤ ꯐꯥꯔꯁ ꯇꯦꯝ ꯀꯥꯔꯝꯃꯦ ꯑꯗꯨꯒ ꯕꯕꯥ ꯂꯩꯇꯕ ꯈꯣꯠꯇꯕ ꯌꯥꯎꯕꯒꯤ ꯆꯍꯤ ꯑꯃ ꯗ꯭ꯔꯣꯞ ꯇꯧꯊꯣꯛꯑꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯇ ꯑꯃꯨꯛ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯒ ꯂꯣꯏꯁꯤꯟꯕꯅꯦꯕ ꯀꯣꯂꯦꯖꯁꯦ ꯕꯤꯔꯝꯒꯣ ꯀꯣꯂꯦꯖꯇ ꯐꯤꯖꯤꯀꯦꯜ ꯏꯖꯨꯀꯦꯁꯟꯗ ꯑꯩꯈꯣꯏꯅꯤꯁꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯦ ꯑꯩ ꯃꯇꯨꯡ ꯇꯥꯕꯗ ꯂꯝꯉꯥꯟꯕꯤꯁꯦ ꯑꯃꯨꯛ ꯗ ꯒ꯭ꯔꯦꯠ ꯕꯤꯔꯃꯪꯒꯣꯜ ꯀꯣꯂꯦꯖꯇ ꯀꯩꯅꯣ ꯇꯧꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯦ ꯑꯩꯈꯣꯏ ꯃꯔꯤꯃꯛ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯒ ꯕꯣꯜ ꯁꯥꯟꯅꯕ ꯉꯥꯛꯇꯅꯤꯅ ꯑꯗꯨꯝ ꯀꯣꯂꯦꯖꯇꯣ ꯌꯥꯝ ꯆꯥꯡ ꯅꯥꯏꯅ ꯀꯥꯗ꯭ꯔꯁꯨ ꯌꯥꯕ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯁꯨ ꯄ꯭ꯂꯦꯌꯔꯅꯦꯕ ꯍꯧꯖꯤꯛ ꯅꯧꯅ ꯀꯟꯅ ꯁꯥꯟꯅꯈꯠꯂꯛꯏꯕ ꯃꯥꯅ ꯀꯟꯅ ꯁꯥꯟꯅꯈꯠꯂꯛꯏꯕ ꯃꯣꯏꯅ ꯇꯣꯛꯈ꯭ꯔꯣ ꯅꯨꯡꯗꯥꯡ ꯇꯔꯐꯇ ꯀꯟꯅ ꯁꯥꯟꯅꯈꯠꯂꯛꯏ ꯃꯥ ꯑꯅꯤꯔꯛꯇꯤ ꯁꯨꯔꯦ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝ ꯐꯖꯅ ꯁꯥꯟꯅꯕ ꯑꯍꯨꯝꯂꯛꯅꯤ ꯚꯥꯏ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯑꯗꯨ ꯒꯣꯜ ꯂꯣꯏ ꯆꯜꯂꯤꯅꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯌꯥꯝ ꯍꯪꯕꯤꯔꯛꯄ ꯍꯧꯖꯤꯛꯀꯤ ꯃꯤꯡꯅꯦ ꯂꯩꯐꯝꯅꯦ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯅꯦ ꯑꯦꯗ꯭ꯔꯦꯁꯅꯦ ꯁꯤꯁꯦ ꯂꯣꯏꯔꯒ ꯑꯃꯨꯛ ꯁꯤꯒꯤ ꯍꯦꯛ ꯃꯊꯪꯗ ꯌꯥꯝ ꯀꯃꯟ ꯑꯣꯏꯕꯁꯦ ꯐꯦꯃꯤꯂꯤꯒꯤ ꯀꯣꯏꯁꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯌꯥꯏꯉꯪ ꯄꯣꯛꯄꯤ ꯍꯥꯏꯈ꯭ꯔꯕ ꯗꯗꯥ ꯃꯁꯛ ꯎꯠꯂꯛꯑꯣ ꯍꯥꯏꯕꯗꯣ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯔꯤ ꯁꯨꯏ ꯍꯥꯏꯔꯒ ꯗꯗꯥ ꯎꯠꯂꯛꯇꯦ ꯍꯥꯏꯕꯗꯣ ꯗꯗꯥꯁꯨ ꯎꯠꯆꯔꯦ ꯑꯗꯨꯒ ꯁꯤꯁꯦ ꯀꯟꯐ꯭ꯌꯨꯖꯟ ꯂꯩꯕꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯗꯗꯥ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯦ ꯑꯗꯨꯒ ꯑꯩꯁꯨ ꯗꯗꯥ ꯃꯥꯜꯂꯕꯅꯤ ꯑꯩ ꯗꯗꯥ ꯃꯃꯥ ꯕꯕꯥ ꯎꯠꯂꯛꯑꯣꯅ ꯑꯗꯨꯝ ꯌꯥꯝ ꯍꯥꯏꯕꯤꯔꯛꯄꯗꯣ ꯑꯗꯨꯁꯨ ꯉꯔꯥꯡ ꯏꯃꯥꯗꯤ ꯎꯠꯆꯈ꯭ꯔꯦ ꯑꯗꯨꯒ ꯕꯕꯥꯒꯤꯁꯨ ꯐꯣꯇो ꯑꯣꯏꯅ ꯎꯠꯆꯔꯛꯑꯒꯦ ꯕꯕꯥꯗꯤ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯑꯗꯨꯒ ꯃꯃꯥ ꯕꯕꯥ ꯀꯩꯀꯩ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯁꯤꯒꯤꯁꯦ ꯕꯕꯥꯒꯤꯗꯤ ꯍꯥꯏꯖꯔꯔꯣꯏꯒꯦ ꯂꯩꯈꯤꯗ꯭ꯔꯕꯅꯤ나 ꯑꯗꯨꯒ ꯏꯃꯥꯒꯤꯁꯦ ꯃꯥꯅ ꯗꯨꯀꯥꯟ ꯑꯃ ꯐꯝꯃꯤ ꯌꯥꯝꯅ ꯍꯪꯉꯛꯄ ꯀꯣꯏꯁꯟ ꯄꯨꯟꯅ ꯈꯨꯝꯕ ꯌꯥꯕ ꯀꯣꯏꯁꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯃꯇꯥꯡꯗ ꯉꯥꯛꯇꯅꯤꯀꯣ ꯂꯝꯉꯥꯟꯕꯤꯒꯤ ꯃꯇꯥꯡꯗ ꯉꯥꯛꯇ ꯍꯪꯕꯤꯔꯛꯑꯦ ꯁꯤꯒꯤꯁꯤꯗꯤ ꯂꯝꯉꯥꯟꯕꯤꯁꯦ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯑꯗꯒꯤ ꯅꯨꯄꯥ ꯁꯥꯔꯤꯁꯦ ꯀꯩꯒꯤꯅꯣ ꯀꯔꯝ ꯀꯥꯟꯗꯒꯤ ꯅꯨꯄꯥ ꯁꯥꯔꯛꯀꯦ ꯅꯁꯝ ꯁꯥꯡꯍꯜꯂꯨ ꯌꯥꯗ꯭ꯔꯣ ꯁꯨꯃꯥꯏꯅ ꯌꯥꯝ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯁꯤꯃꯗꯤ ꯑꯩ ꯊꯝꯖꯔꯒꯦ ꯑꯩꯈꯣꯏ ꯂꯝꯉꯥꯟꯕꯤꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯂꯤꯖꯒꯦꯕꯀꯣ ꯂꯝꯉꯥꯟꯕꯤ ꯍꯥꯏꯕ ꯃꯤꯡꯁꯤꯗ ꯑꯗꯨꯝ ꯈꯪꯕꯤꯔꯣ ꯅꯨꯄꯤꯅꯦꯕꯀꯣ ꯄꯣꯛꯄꯗꯕꯨꯗꯤ ꯑꯗꯣ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯃꯥꯅ ꯄꯣꯛꯂꯛꯄ ꯑꯍꯥꯟꯕ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯏꯃꯥꯅ ꯌꯥꯎꯁꯪꯒꯤ ꯃꯥꯒꯤ ꯐꯤꯔꯣꯜ ꯂꯩꯕꯤꯕꯒꯤ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯒꯨꯝꯕꯗꯒ ꯁꯨꯝ ꯄꯨꯕ ꯀꯥꯟꯗ ꯂꯝꯉꯥꯟꯕꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯏꯃꯥꯅ ꯐꯤꯔꯣꯜ ꯌꯣꯟꯐꯝꯁꯦ ꯅꯨꯄꯤ ꯃꯆꯥꯅꯤꯅ ꯃꯥꯁꯦ ꯑꯉꯥꯡ ꯀꯥꯟꯗ ꯃꯁꯛꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯅꯤꯅ ꯃꯥꯁꯦ ꯑꯗꯨꯝ ꯏꯃꯥꯅ ꯐ꯭ꯔꯣꯛꯀꯨꯝꯕ ꯑꯗꯒꯤ ꯃꯦꯗꯤꯒꯨꯝꯕ ꯐꯖꯕꯁꯦ ꯏꯃꯥꯅ ꯂꯩꯕꯤꯒꯦꯅ ꯄꯨꯁꯟ ꯀꯥꯟꯗ ꯃꯥꯁꯦ ꯄꯩꯔꯒ ꯁꯥꯎꯔ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥꯒꯤ ꯈꯣꯡꯎꯞ ꯐꯤꯔꯣꯜꯒ ꯎꯕꯁꯤꯅ ꯍꯔꯥꯎꯕ ꯑꯗꯨ ꯂꯩꯕꯤꯌꯣ ꯀꯥꯏꯅ ꯇꯧꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯁꯤꯒꯤ ꯃꯥꯅ ꯁꯤ ꯈꯟꯕ ꯍꯧꯔꯤꯕ ꯃꯇꯝꯁꯦ ꯆꯍꯤꯗꯣ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯩ ꯅꯨꯄꯥ ꯅꯨꯄꯤ ꯑꯗꯨꯗ ꯈꯦꯠꯅꯕ ꯀꯔꯤꯝ ꯈꯪꯗ꯭ꯔꯤꯀꯥꯟꯒꯤ ꯃꯇꯝ ꯃꯥꯅ ꯆꯍꯤ ꯑꯗꯨꯝ ꯑꯅꯤ ꯁ꯭ꯀꯨꯜ ꯀꯥꯗ꯭ꯔꯤꯀꯥꯟ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯅꯨꯄꯤꯒꯤ ꯄꯣꯠ ꯆꯩ ꯄꯥꯝꯗꯦ ꯃꯍꯥꯛ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯑꯗꯨꯝ ꯈꯪꯗꯦꯕꯀꯣ ꯃꯁꯥꯅ ꯈꯪꯖꯗꯦ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯗꯤ ꯁꯤ ꯑꯣꯏꯅꯤꯡꯗꯅ ꯑꯣꯏꯕ ꯅꯠꯇꯦ ꯀꯩꯒꯤ ꯅꯨꯄꯥ ꯁꯥꯔꯤꯅꯣꯒ ꯍꯥꯏꯕ ꯀꯣꯏꯁꯟꯁꯦ ꯌꯥꯝꯅ ꯋꯦꯠ ꯑꯣꯏ ꯍꯥꯏꯇꯥꯔꯦꯅꯦ ꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯗꯤ ꯍꯣꯏ ꯈꯪꯕꯤꯕꯁꯨ ꯌꯥꯝ ꯂꯩ ꯑꯗꯨꯒ ꯅꯨꯄꯥꯁꯦ ꯁꯥꯒꯦꯅ ꯁꯥꯕ ꯅꯠꯇꯦ ꯁꯤ ꯃꯁꯥ ꯃꯊꯟꯇ ꯄꯣꯛꯂꯛꯄꯗꯒꯤ ꯑꯗꯨم ꯑꯣꯏꯔꯛꯄꯅꯤ ꯑꯗꯣ ꯁꯤꯗ ꯃꯌꯥꯝ ꯀꯟꯐ꯭ꯌꯨꯖꯟ ꯇꯧꯕꯤꯔꯅꯨ ꯑꯗꯨꯒ ꯀꯔꯝ ꯀꯥꯟꯗꯩ ꯅꯨꯄꯥ ꯁꯥꯔꯛꯀꯦ ꯍꯥꯏꯕ ꯀꯣꯏꯁꯟꯁꯦ ꯀꯔꯝ ꯀꯥꯟꯗꯒꯤ ꯁꯥꯔꯛꯄ ꯅꯠꯇꯦ ꯄꯣꯛꯂꯛꯄꯗꯒꯤ ꯑꯗꯨꯝ ꯅꯨꯄꯤꯒꯤ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜꯂꯤ ꯅꯨꯄꯤ ꯑꯣꯏꯕ ꯋꯥꯅꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜꯂꯤ ꯅꯨꯄꯥꯅꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯄꯣꯛꯂꯛꯄꯅꯤ ꯑꯗꯨꯒ ꯂꯝꯉꯥꯟꯕꯤꯅ ꯃꯁꯝ ꯑꯃꯨꯛꯀ ꯁꯪꯉꯛꯈꯤꯗ꯭ꯔꯥ ꯍꯥꯏꯕꯁꯤꯗꯤ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯀꯩꯅꯣꯒ ꯄꯥꯝꯃꯛꯇꯅ ꯑꯩꯈꯣꯏꯒꯤ ꯒꯨꯡꯉꯣꯏꯅꯒ ꯅꯍꯥ ꯑꯣꯏꯔꯤꯀꯥꯟ ꯍꯤꯌꯔ ꯁ꯭ꯇꯥꯏꯜ ꯑꯗꯨꯒ ꯄꯥꯝꯃꯛꯇꯅ ꯑꯃꯨꯛ ꯇꯧꯔꯛꯀꯦꯗꯤ ꯈꯪꯗ꯭ꯔꯦ ꯍꯣꯏ ꯑꯩꯈꯣꯏ ꯎꯇꯝꯒꯨꯝꯕꯒꯤ ꯑꯗꯨꯃꯥꯏꯅ ꯄꯥꯝꯕꯒꯤ ꯑꯃꯨꯛ ꯇꯧꯔꯛꯑꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯊꯪꯒꯤꯁꯤꯅ ꯄꯨꯟꯅ ꯈꯨꯝꯃꯣꯏꯗꯕ ꯑꯩꯈꯣꯏꯅ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯈꯨꯝꯖꯒꯦꯅ ꯂꯧꯈꯠꯆꯕ ꯀꯣꯏꯁꯟꯁꯤꯡ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯧꯖꯔꯛꯑꯒꯦ ꯀꯥꯃꯩ ꯁꯨꯝꯊꯥꯏꯂꯨꯅ ꯍꯪꯕꯤꯔꯛꯄꯅꯦ ꯌꯨꯇꯨꯞꯁꯦ ꯀꯔꯝ ꯀꯥꯟꯗꯒꯤ ꯍꯧꯈꯤꯕꯅꯣ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯑꯣꯏꯅꯗꯤ ꯊꯥ ꯑꯍꯨꯝꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯍꯧꯖꯔꯛꯄꯅꯤ ꯀꯩꯁꯨ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯊꯪꯁꯤꯅ
ไปคมว่าเท่าดับ ไปคมว่าทอกดำนะฮังเงี้ยไปคมว่าทอกดำที่กันนานนี้เวลาบิ มาคนเจ้า ยังโนกันไป question น้ำตาหังจะเกไปคมมาเสพพะใจคันบราที่คันบรา นั่นนั่งใส่เตี้ยกันเลยนั่นน่ะตัวจะกี่ไอ้ฮัดกันนี่เด้อข้าจะกุมบ่ตรงนี้นั่นแต่สวยอยู่เลยสาวอย่าได้ไหมกันก็มาให้สิกะก็กูมันบ่ใบกี่เสียงลงนี่อะดูกี่ว่าติเสียงบ่ได้ฟะจะบ่ซิงเลมบ่ใบกี่เสียงลงนี่อย่าได้ก็ไปสาวที่สาวแล้วทุกคนสิอย่าได้ แล้วแล้วก็บินได้สังคมเกลือไอ้ดิพะจะรู้ดีมันเด้ไปเดาเนี่ยมังคนเจ้าดูกะ ไอ้คำว่าไม่ยำโนกันเลยยำโนกันบ้าง ดูทั้งสินะตาตวนไกลำได้เนาะน้อยเจลุมบลากแก full support ให้ก็ si mà tăng giờ si để anh nói nó không bao giờ cả ở cái chế luôn mới là cái gì ở cái chế red zone này có lấy gì cái tăng hiện dân cái đó sắp tàu cái này mà ở na ở cái chế lùm bao giờ là có bữa đi ai tàu bữa đi si mà không giờยังบ่มีภาษาดีเห็นกิน yang pi bazar di yang ini yang pi bazar bukan lawa ya itu yang pi bazar yang juga itu army na check was kadang kan tahu delay itu bagi kan red zone ni na mà không kháng nên có chất thì chấp đi gần đúng cả mà thằng gì na stranger mà ai udah intro guys udah nge nanti ada udah nge cek koi nomen khơi nó mày đi nó mày đang khát tên này là ngày mình nó xô đi chứ มาเลยChinese มันแบบสับต้องเด้อ mà thằng gì na thôi bi ninh thầu dâm na hàng ngặt bên này thôi bi ninh thầu dâm gì question nhảm mấy question mà nó bún nó tao hàng nghe cái mà đây cái hậu chịu Sahi kaya sure cái nói hôm sẽ hai bữa mà đi ako yung sahai chắc là ngambi chay kuma thôi sure ado ka cái hôn đó cái học dịch pu koi sẽ hôn na bây giờ chukan funny veterinary thằng hôn na bạn đi đàn hai giờ rồi kì hai bữa đi bị cầm ngang hai rồi nó gì cái đầu đi oh ai tukang tahu di sam kat pagi ado ka sang kan video nambah karena saya kan itu nambah ไอ้ดาเราคุยในพามิสินะยินมาจินจ้าใกล้ๆสุดเลยน้ำมันขันสุดน้ำยาวเลยดูก็โอกีไก่กีง่ากีดูก็ฮิดากหลังทักกีหุยกีเวทนารีกีห่างไปเลยว่ะดูก็ mà yang nga drip yang ngadi koi cek gimana kelak tuh โอ้ยไอ้ดิไอ้โอเคด็อกเตอร์บักติดที่บอกมาแต่ด็อกเตอร์ดีไก่เรื่องกับเรื่องซึ่งพิเศษละปุ๊บด็อกเตอร์บักติดที่เอฟเอเนี่ยฟิลแอสซิสแตนต์ให้แต่ว่าคุยสินะมูกันยกด็อกเตอร์กีมาฆ่าได้เลยไปด้วยดูเนี่ยด็อกเตอร์กี prescription มาฆ่าได้คุยนัดทรีทเมนต์ครับวันที่ตัวไอ้ ado ka lang ngambi ko ni ke mong lagi lang ngambi ko ni di husik bo sana ba khong ya da di ke ko ni bo sana ba pathare to e ado de ke ko ni di husik YouTube sih YouTube se ko full time mo on jale husik hai di YouTube se ham da khalam me ko sana na dum ngak sang ba nam lo re na du yam thina changjal lo kan di yam chawram me pak chawram mai ta ne YouTube se yam na lairam dre yam na full time effort thada daga di YouTube se ko na ka shu mai pak pangam moi da ba ado ka yam ngai ba ni mathang ni na favorite color hai ko ma na favorite color je kai no bikram nang ge white ปิ้ง anh em nhầm ama da kayo เอาแต่ให้ไอ้จูดู ai juga yang lebih itu tahu hai yam ta kayo white pink gray adu bo ai di sai ku chu pami hai we di black pami ga ไม่เปลี่ยนอะไรดี kai yum nak oi doi no masai hai we di hai gray bikram ni na moi rang them koi nói nào koi hum na wai nam du ga noi che ga noi ta ton ga gi ming so hai bi ro sima ya reng sai hai gray ta ton ki hai se kayam wang ge ai je food manga ga ichi taruk pitrupi aga sai da lo sang re aduga mathangi question jina Dinesh Pangambam na noi gi nakhoi gi dog se yamna nungsi bani ji je ado ma je dog nete ko akhoi gi inaw pa to angang macha ni ma Dimple Wang bam ichin inaw kaya no ming kai kau ge family blog to ro hoi family blog se adum marak ta tau jarak ke noi video se adum yang ningli se kai gino khumbiro sim di bikram nang khumai hai kau cia apa gimana lagi ซีสการีมาไปเดียวไป koi cái giờ chúngใช้ทำก็ทำ เฮ้ กั ย น เอา นะ ไป เว้ย ผมไม่ได้เตรียมรีบไปนะ ya jauh kan ini kau hong nara jauh white ya tang gi sina remika chanam chepaka noi ahum se kai da gi khangna ri ge pau khum pirak o pi da เดี๋ยว ya ไปเอา roi เสียวสักที ที่ เดี๋ ทำ ยว ไมเราเจเนียลมาพูดกัน เสียวสักทีไปดิไปโฟนด้วยได้แล้วกิสิ noi ahum dang pui ama di kai da lot lino aduga amujau noi mana kai char ga pok ino masak su ku chu su noi ga mana de อันนี้ได้กันโดยสิ pai mana kai char pok pun di akhoi ma da mo hang ha ta dia còn mong giáo phụ อันนี้เดี๋ยวคุยแบบบ้านที่บุยก็ kampung nangi channel se ani chapi kauri se kai gino aduga noi group ta nanga noi che ga na nungai yeng ba hera to je koi ไม่เอาอะไรสิ o te ka sung la la ru mai gre ikar e ji zum lupa ani ga ani chapi ga je ma khan je sung khala ga last
ꯑꯅꯤ ꯆꯞꯄꯤꯁꯤꯅꯁꯨ ꯍꯦꯛ ꯇꯥꯕꯗ ꯃꯤꯅꯁꯨ ꯀꯥꯎꯔꯣꯏꯗꯕ ꯑꯗꯨꯒ ꯂꯪꯉꯥꯟꯕꯤꯒꯁꯨ ꯌꯥꯝ ꯆꯥꯟꯅꯖꯕ ꯑꯅꯤ ꯆꯞꯄꯤ ꯇꯪꯈꯥꯏ ꯇꯪꯈꯥꯏꯅ ꯑꯅꯤ ꯆꯞꯄꯤꯁꯦ ꯈꯜꯂꯒ ꯑꯩꯈꯣꯏꯅꯤ ꯌꯥꯅꯔꯒ ꯑꯩꯈꯣꯏꯅꯤ ꯃꯣꯠ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔꯒ ꯊꯣꯟꯈ꯭ꯔꯦ ꯆꯦ ꯍꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯑꯩ ꯀꯣꯏꯁꯟ 5 ꯍꯪꯉꯛꯀꯦ ꯑꯍꯥꯟꯕꯩ ꯀꯣꯏꯁꯟꯁꯦ ꯈꯨꯝꯈ꯭ꯔꯦ ꯆꯦꯅ ꯄꯥꯝꯕ ꯑꯦꯛꯇ꯭ꯔꯦꯁ ꯅꯦꯝ ꯑꯃꯇꯪꯗꯤ ꯈꯨꯝꯁꯤꯀꯣ 5 ꯁꯨꯕꯩ ꯀꯣꯏꯁꯟꯁꯦ ꯆꯦꯅ ꯄꯥꯝꯕ ꯑꯦꯛꯇ꯭ꯔꯦꯁ ꯅꯦꯝ ꯆꯦ ꯍꯥꯏꯔꯛꯄ ꯀꯥꯟꯁꯤꯗꯀꯣ ꯀꯣꯛ ꯌꯥꯝ ꯉꯥꯎꯕ ꯑꯃ ꯂꯩꯌꯦꯕ ꯍꯥꯟꯅꯗꯤ ꯂꯪꯉꯥꯟꯕꯤ ꯃꯊꯟꯗꯒꯤ ꯑꯣꯏꯅ ꯁꯨꯝ ꯂꯩꯔꯝꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯖꯜꯂꯛꯑꯕꯅꯤꯅꯀꯣ ꯀꯟꯐ꯭ꯌꯨꯖꯟ ꯆꯠꯂꯦ ꯑꯗꯨꯒ ꯕ꯭ꯔꯥꯗꯔ ꯍꯥꯏꯔ ꯀꯥꯟꯗꯁꯨ ꯑꯗꯨꯝ ꯀꯟꯐ꯭ꯌꯨꯖꯟ ꯆꯠꯂꯦꯕ ꯑꯩꯈꯣꯏ ꯕ꯭ꯔꯥꯗꯔ ꯑꯦꯛꯇ꯭ꯔꯦꯁꯁꯦ ꯑꯗꯣ ꯂꯪꯉꯥꯟꯕꯤꯒꯤꯅꯦꯅ ꯈꯜꯂꯒ ꯂꯪꯉꯥꯟꯕꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯑꯩꯅ ꯄꯥꯝꯕ ꯑꯦꯛꯇ꯭ꯔꯦꯁ ꯑꯗꯨꯝ ꯃꯥꯒꯤ ꯔꯣꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯝꯃꯒ ꯑꯗꯨꯃꯥꯏꯅ ꯑꯦꯛ ꯇꯧꯕꯗ ꯐꯖꯔꯒꯗꯤ ꯑꯗꯨꯝ ꯄꯥꯝꯃꯦ sina heli kaina yamna henna khanbedi ꯑꯗꯣ ꯃꯌꯥꯝꯗ ꯍꯦꯟꯕ ꯍꯥꯏꯔꯒꯕꯨꯗꯤ ꯕꯂꯥꯒ ꯁꯣꯃꯥꯒꯅ ꯍꯦꯟ ꯃꯥꯜꯂꯦ ꯑꯩꯒꯤ ꯑꯣꯏꯅ ꯁꯨꯝ ꯈꯟꯕꯗ ꯑꯗꯣ ꯆꯦ ꯍꯥꯏꯔꯛꯄꯅꯤꯅ ꯆꯦ ꯑꯃꯁꯨ ꯈꯨꯝꯃꯛꯑꯣ nadi ai ton thoi yam hayena khanjai ꯍꯥꯏꯗꯣꯛꯄ ꯄꯥꯝꯃꯨꯕ ꯌꯥꯎꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯪꯗꯤ ꯍꯪꯖꯔꯒꯦ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯦ ꯀꯃꯥꯏꯅ ꯀꯩ ꯋꯥꯈꯜꯗꯒꯤ ꯍꯥꯡꯈꯤꯕꯅꯣ ꯈꯜꯂꯛꯄꯗꯒꯤ ꯍꯥꯡꯈꯤꯕꯅꯣ ꯌꯨꯇꯨꯕꯁꯦ ꯁꯦ ꯃꯥꯗꯤ ꯍꯥꯟꯅ ꯇꯤꯛꯇꯣꯛꯇꯒꯤ ꯍꯧꯔꯒ ꯑꯗꯨꯝ ꯑꯗꯨ ꯁꯤꯒꯨꯝꯕ ꯑꯗꯨꯝ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯄꯥꯝꯃꯦꯕꯀꯣ ꯒ꯭ꯂꯦꯃꯔꯒꯤꯁꯦ ꯃꯥꯗꯤ ꯑꯗꯨꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯔꯝꯃꯒ ꯁꯨꯝ ꯇꯧꯔꯒ ꯃꯥꯁꯦ ꯃꯃꯥꯡꯗ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯃꯁꯨ ꯍꯧꯔꯝꯃꯕꯅꯦ ꯀꯩꯒꯤ ꯇꯣꯛꯈꯤꯕ ꯂꯥꯛꯃꯤꯅ ꯑꯍꯥꯟꯕꯩꯗꯣ view leitaba ꯕꯤꯠ ꯂꯩꯔꯛꯇꯕ view is very active Han sei bisu sum lemba. sa thagale hey sum sa thagale du view di sum fajrakti ꯑꯣꯏꯕ ꯑꯥ ꯑꯗꯨꯒ ꯑꯩ ꯊꯟꯗꯅꯤꯅ ꯄꯪꯅꯝꯗ ꯅꯝꯃꯒ asengba si haurakibadi jijigi kaino de oidoine jijigi isai da viral chalakibado adagi handai so pamjara lerambaga adumaina tora mapa adu ꯍꯣꯏ ꯖꯤꯖꯤꯒ ꯏꯁꯩ ꯁꯛꯃꯤꯟꯅꯈꯤꯕꯒꯤ ꯐꯦꯁꯕꯨꯛꯇꯀꯣ ꯚꯥꯏꯔꯦꯜ ꯈꯔ ꯆꯠꯂꯛꯄ ꯑꯗꯨꯃꯥꯏꯅ ꯚꯥꯏꯔꯦꯜ ꯆꯠꯂꯛꯄꯗꯨꯗꯒꯤ ꯍꯥꯏꯗꯤ ꯕꯣꯜꯁꯨ ꯁꯥꯟꯅꯗ꯭ꯔꯦ ꯂꯥꯟ ꯃꯅꯨꯡꯁꯦ ꯇꯧꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯕ ꯑꯗꯨꯗꯤ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯍꯧꯅꯁꯨ ꯗꯨꯀꯥꯟ ꯑꯃ ꯐꯝꯒꯦ ꯄꯥꯝꯃꯛꯄꯒ ꯇꯧꯕꯗꯨꯁꯨ ꯂꯥꯟꯅ ꯇꯧꯁꯜꯂꯛꯄꯗꯒꯤ ꯌꯨꯇꯨꯕꯁꯦ ꯑꯗꯨꯝ ꯍꯧꯖꯤꯜꯂꯁꯦꯅ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯨꯇꯨꯕꯇꯣ ꯇꯧꯔꯒ ꯍꯧꯔꯛꯈ꯭ꯔꯦ jijina putokpiraga haugre ꯖꯤꯖꯤ ꯊꯦꯡꯛ ꯌꯨ jijina putokpibani ꯑꯗꯨꯒ ꯇꯤꯅꯦꯖ ꯑꯣꯏꯔꯤꯀꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯦꯃꯣꯔꯤ ꯑꯣꯏꯕꯁꯦ ꯀꯩꯅꯣ nagabi yam lerangani ꯍꯥꯏꯔꯣꯁꯦ ꯑꯃꯃꯝꯇꯪ ꯍꯥꯏꯔꯣꯁꯦ ꯄꯄꯥ ꯍꯥꯏꯔꯣꯁꯦ ꯇꯤꯅꯦꯠ ꯍꯥꯏꯔꯣ ꯕꯤꯀ꯭ꯔꯝ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯗ ꯍꯥꯏꯔꯣ ꯇꯤꯅꯦꯖ ꯃꯇꯝꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯔꯒ ꯅꯤꯡꯁꯤꯡꯉꯒ ꯑꯗꯨꯝ ꯂꯩꯕꯁꯦ ꯑꯩꯅ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯛꯄꯗꯨꯅꯣ ꯍꯣꯏ 6 7 ꯀꯥꯔꯛꯄ ꯁ꯭ꯋꯥꯏ ꯇꯥꯏꯃꯤꯡꯁꯦ ꯑꯗꯨꯝ ꯈꯪꯗꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯀꯩꯒꯤ ꯑꯗꯨ ꯃꯇꯝꯗ ꯌꯥꯎꯁꯪ ꯃꯌꯥ ꯍꯥꯏꯗꯤ ꯅꯣꯡꯃꯩ ꯀꯟꯅ ꯄꯥꯏꯕ ꯇꯥꯏꯃꯤꯡꯗꯣ ꯍꯥꯏꯗꯤ ꯌꯥꯎꯁꯪ ꯃꯌꯥ ꯌꯧꯔꯛꯑꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯒꯤ ꯇꯥꯏꯃꯤꯡꯗꯣ ꯌꯥꯎꯁꯪ ꯃꯌꯥꯒꯤ ꯅꯣꯡꯃꯩ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯅꯣꯡꯃꯩ ꯑꯃ ꯑꯩꯅ ꯑꯩꯈꯣꯏ ꯕꯥꯅ ꯂꯩꯕꯤꯈꯤꯕ ꯑꯗ ꯑꯗꯨꯒꯤꯗꯨꯝꯗꯤ ꯑꯩ ꯍꯧꯖꯤꯛ ꯁꯨꯝ ꯀꯥꯎ ꯉꯝꯗꯦ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯑꯗꯩ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯇꯝ ꯑꯃ ꯑꯣꯏ ꯅꯪꯒꯤ ꯍꯥꯏꯔꯣ ꯑꯩꯅ ꯀꯥꯎꯕ ꯁꯨꯡꯉꯝ ꯉꯝꯗꯕ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯕꯥꯁꯦ ꯀꯟꯅ ꯅꯥꯔꯛꯄ ꯃꯇꯝ ꯐꯤꯕꯝ ꯌꯥꯝ ꯆꯥꯗꯦꯕ ꯄꯩꯁꯥꯗꯣ ꯏꯃꯥꯒ ꯕꯕꯥꯒ ꯗꯨꯀꯥꯟ ꯑꯃ ꯐꯝꯕꯗꯣ ꯑꯗꯨꯗ ꯈꯛꯇꯪ ꯑꯩꯈꯣꯏ ꯄꯩꯁꯥ ꯂꯥꯛꯐꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯕ ꯃꯇꯝꯗꯣ ꯑꯩꯈꯣꯏ ꯕꯥ ꯑꯃꯨꯛ ꯅꯥꯁꯜꯂꯛꯄꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯕꯥ ꯅꯥꯔꯛꯄꯩ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯤꯅ ꯑꯩꯅ ꯀꯩꯅꯣ ꯆꯠꯄ ꯀꯥꯟꯗ ꯀꯣꯂꯦꯖ ꯆꯠꯄ ꯑꯍꯥꯟꯕ ꯍꯧꯔꯛꯄꯩ ꯀꯥꯟꯗꯨꯗ ꯑꯗꯩꯗꯨꯗ ꯐꯣꯟꯁꯨ ꯄꯥꯏꯗꯕ ꯑꯗꯨꯒ ꯒꯥꯔꯤ ꯑꯃꯐꯥꯎ ꯁꯤꯕ ꯉꯝꯗꯦꯕꯀꯣ ꯃꯇꯝꯗꯨꯗ ꯑꯗꯨꯀꯥꯟꯗꯨꯗ ꯑꯩꯈꯣꯏ ꯕꯥꯅ ꯃꯥꯒꯤ ꯆꯦꯛ ꯆꯠꯄ ꯀꯥꯟꯗ ꯄꯩꯁꯥꯗꯤ ꯂꯩꯇꯕꯒꯤ ꯑꯩꯅ ꯄꯨꯡ kaya ꯇꯥꯔꯦꯕꯣ ꯈꯪꯗꯦ ꯁ꯭ꯀꯨꯜ ꯆꯠꯄ ꯀꯥꯟꯗ ꯁꯤꯗꯤ ꯌꯥꯝ ꯇꯜꯂꯤ ꯏꯃꯣꯁꯅꯦꯜ ꯑꯩꯅ ꯀꯣꯂꯦꯖ ꯆꯠꯄ ꯃꯇꯝꯗ ꯄꯨꯡ kaya ꯇꯥꯔꯒꯦꯕꯣ ꯈꯪꯗꯦ ꯋꯥꯈꯟꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩꯅ ꯁꯨꯝ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯕꯥꯅ ꯇꯥꯍꯧꯔꯕ ꯑꯗꯨ ꯇꯥꯕꯗꯨꯗ ꯕꯕꯥꯅ ꯄꯩꯁꯥꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦꯕ ꯃꯥꯁꯨ ꯆꯦꯛ ꯆꯠꯄ ꯀꯥꯟꯗ ꯑꯗꯨꯒꯤ ꯂꯩꯕꯗꯤ ꯉꯝꯗꯕꯒꯤ ꯃꯥꯅ ꯒꯥꯔꯤ ihong hongba parkingdaga mi mayang adum chalaga yombadagi ihong hongba gari ama leiraga pibiramibako ꯑꯗꯨꯃꯗꯤ ꯀꯥꯎꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯀꯩꯗꯧꯕꯩ ꯍꯪꯉꯤꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀ꯭ꯂꯥꯁ 10 ꯀꯥꯔꯛꯄꯁꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯀ꯭ꯂꯥꯁ 9 8 9ꯒꯁꯤꯗꯤ ꯑꯩ ꯃꯦꯟ ꯃꯥꯟ ꯑꯃ ꯏꯇꯥ ꯇꯥꯗꯦꯕꯀꯣ ꯑꯗꯨꯀꯥꯟꯗ ꯑꯩ ꯃꯄꯨꯡ ꯐꯥꯗꯦꯕ ꯑꯩ ꯀ꯭ꯂꯥꯁ ꯌꯥꯝ ꯉꯟꯅ ꯇꯝꯕꯒꯤ ꯑꯗꯣ ꯇ꯭ꯔꯥꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯜꯂꯦꯀꯣ ꯇꯥꯡꯈꯨꯜ ꯃꯆꯥ ꯑꯗꯩ ꯀꯣꯝ ꯑꯃ ꯑꯗꯨꯝ ꯄꯨꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯄꯨꯟꯅ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯔꯛꯄꯗꯣ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯁꯤꯒꯤ ꯃꯐꯝꯁꯤꯗꯗꯤ ꯄꯨꯔꯥ ꯗꯥꯏꯕꯔꯁꯤꯇꯤꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯧꯔꯛꯄꯅꯤꯅ ꯑꯗꯨꯒꯤ ꯃꯇꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯩꯅꯣꯗꯣ ꯕꯣꯜ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯄꯥꯝꯃ ꯌꯥꯝ ꯍꯣꯠꯅꯖꯩꯕꯀꯣ ꯑꯗꯣ ꯍꯩꯇ꯭ꯔꯒꯁꯨ ꯌꯥꯝ ꯍꯣꯠꯅꯖꯕ ꯑꯗꯨꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯅ 2014 15 ꯑꯗꯨꯋꯥꯏꯗ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯅꯦꯁꯅꯦꯜ ꯏꯟꯇꯔ ꯁ꯭ꯀꯨꯜꯒꯤ ꯅꯦꯁꯅꯦꯜ ꯑꯃꯈꯛ ꯁꯦꯂꯦꯛꯁꯟ ꯐꯪꯉꯦꯕꯀꯣ ꯁꯤ ꯃꯇꯝꯁꯤꯃꯨꯛ ꯅꯨꯡꯁꯤꯕ ꯁꯤ ꯃꯇꯝꯁꯤꯃꯨꯛ ꯃꯦꯃꯣꯔꯤ ꯑꯣꯏꯕꯗꯤ ꯂꯩꯔꯔꯣꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒ ꯃꯊꯪꯗ ꯃꯥꯅ ꯍꯪꯉꯤꯁꯦ ꯃꯊꯪ ꯁꯤꯒꯨꯝꯕ ꯀꯣꯏꯁꯟ ꯀꯞꯅꯤꯡꯕ ꯍꯪꯉꯛꯀꯅꯨ ꯃꯊꯪꯗ ꯃꯥ ꯍꯪꯉꯤꯁꯦ ꯀꯌꯥ 5 ꯁꯨꯕ ꯀꯣꯏꯁꯟ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯌꯥꯎꯔꯤꯕ ꯃꯦꯝꯕꯔꯁꯤꯡꯁꯦ ꯀꯖꯤꯟ ꯑꯣꯏꯕꯁꯨ ꯌꯥꯎꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤꯒ ꯍꯥꯏꯕꯤꯔꯝꯃꯣ
ꯍꯣꯏ ꯌꯥꯎꯋꯦ ꯑꯩꯈꯣꯏꯒꯤꯗ ꯑꯉꯥꯡ ꯑꯃ ꯁꯦꯟꯗꯣꯏ ꯈꯣꯝꯕꯤꯒꯁꯨ ꯍꯦꯛ ꯁꯥꯕ ꯁ꯭ꯀ꯭ꯔꯤꯟꯗꯁꯨ ꯊꯣꯛꯆꯔꯛꯑꯒꯦ ꯁꯣꯅꯤꯌꯥ ꯀꯣꯝꯕꯤ ꯁꯥꯕ ꯀꯣꯚꯔ ꯁꯣꯡꯗ ꯑꯗꯨꯝ ꯌꯥꯎꯕ ꯑꯉꯥꯡꯗꯣ ꯀꯩꯅꯣꯒꯤ ꯅꯦꯂꯤ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯒꯤ ꯃꯆꯥ ꯃꯁꯨ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯥꯅꯨꯄꯤꯒꯨꯝꯕꯅꯦ ꯍꯥꯏꯇꯥꯔꯦꯅꯦ ꯏꯆꯥꯅꯨꯄꯤ ꯍꯣꯏ ꯑꯗꯨꯝ ꯍꯣꯏ ꯍꯣꯏ ꯑꯣꯏꯅꯥꯝ ꯁꯥꯒꯩꯒꯤꯅꯦꯕꯀꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯨ ꯅꯨꯡꯉꯥꯏ ꯂꯦꯞꯇꯅ ꯑꯗꯨꯝ ꯊꯥꯒꯠꯄꯤꯔꯛꯎ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯖꯔꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ 30K 40K 50K ꯍꯦꯟꯅ ꯃꯌꯥꯝ ꯑꯃꯁꯨ ꯌꯧꯍꯜꯂꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯇ꯭ꯔꯗꯤ ꯌꯧꯔꯣꯏꯀꯣ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯀꯥꯟꯗ ꯌꯧꯗꯣꯏꯅꯦ ꯃꯊꯪꯁꯤꯅ ꯁꯤꯅꯥ ꯔꯥꯅꯤ ꯁꯣꯝꯁꯦ ꯅꯣꯡꯃ ꯊꯝꯅꯥꯄꯣꯛꯄꯤꯗ ꯁꯣꯔꯥꯠ ꯑꯃ ꯂꯥꯛꯄꯗ ꯎꯖꯩ ꯊꯝꯅꯥꯄꯣꯛꯄꯤ ꯑꯣꯏꯗꯣꯏꯔꯣ ꯌꯨꯝꯁꯦ ꯌꯥꯏꯉꯪ ꯄꯣꯛꯄꯤꯅꯦ ꯉꯁꯥꯏꯗꯁꯨ ꯑꯗꯨꯝ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯑꯗꯣ ꯊꯝꯅꯥꯄꯣꯛꯄꯤꯗ ꯁꯣꯔꯥꯠ ꯂꯥꯛꯑꯝꯕꯅꯦ ꯏꯃꯥꯟꯅꯕꯤꯒꯤ ꯃꯕꯣꯛ ꯑꯃ ꯂꯩꯇꯕꯒꯤꯀꯣ ꯁꯣꯔꯥꯠ ꯑꯃ ꯂꯥꯛꯑꯝꯕꯅꯦ ꯑꯣꯂꯤꯕꯤꯌꯥ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯁꯣꯏꯗꯅꯗꯤ ꯈꯨꯝꯃꯛꯎꯀꯣ ꯂꯝꯉꯥꯟꯕꯤ ꯍꯣꯏꯒꯤ ꯌꯨꯝꯅꯥꯛꯁꯦ ꯀꯩꯅꯣ ꯁꯤꯅꯦ ꯑꯩꯅ ꯌꯥꯝ ꯈꯪꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒ ꯃꯥꯟꯅꯕ꯭ꯔꯥ ꯑꯗꯨꯒ ꯀꯩ ꯂꯝꯗꯒꯤꯅೋ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯑꯗꯨꯝꯗꯤ ꯍꯥꯏꯔꯔꯣꯏ ꯂꯝꯉꯥꯟꯕꯤꯒꯤ ꯑꯗꯨꯝ ꯍꯥꯏꯔꯦ ꯆꯍꯤ 12 ꯑꯩꯈꯣꯏꯗꯤ ꯑꯣꯏꯅꯥꯝꯅꯦ ꯑꯦꯝꯕꯤꯁꯟ ꯃꯩꯇꯩ ꯂꯝꯉꯥꯟꯕꯤ ꯅꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯄꯨꯟꯅ ꯀꯌꯥꯅꯣ ꯆꯍꯤꯒ ꯍꯥꯏꯕꯤꯔꯝꯃꯣ ꯃꯅꯤꯄꯨꯔꯗ ꯕꯦꯠ ꯀꯃꯦꯟ ꯎꯗꯕ ꯚꯤꯗꯤꯑꯣ ꯍꯥꯏꯔꯒꯗꯤ ꯅꯣꯏꯒꯤꯁꯦ ꯇꯥꯔꯦꯍꯦ ꯑꯩꯅ ꯎꯖꯔꯛꯄꯗ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯛꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯌꯥꯎꯕ ꯚꯤꯗꯤꯑꯣꯁꯨ ꯅꯝꯕꯤꯔꯛꯑꯣ ꯕꯦꯠ ꯀꯃꯦꯟꯒꯤ ꯃꯇꯥꯡꯗꯣ ꯃꯦꯠ ꯀꯃꯦꯟꯁꯦ ꯑꯗꯨꯝ ꯈꯔꯗꯤ ꯂꯥꯛꯑꯦ ꯕꯦꯠ ꯀꯃꯦꯟꯒꯤꯁꯦ ꯂꯥꯛꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯁꯥꯄꯝ ꯔꯣꯖꯤꯇꯥ ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯏꯆꯦ ꯍꯦꯛꯇ ꯀꯧꯔꯒꯦ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯗꯕꯒ ꯊꯦꯡꯅꯕꯤꯕꯔꯣ ꯍꯥꯏꯕꯤꯌꯨ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯗꯕ ꯍꯥꯏꯔꯒ ꯌꯥꯎꯋꯦ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯗꯥꯏꯂꯣꯒꯀ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯗꯥꯏꯂꯣꯒꯀ ꯃꯥꯟꯅꯗꯕ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ ꯌꯦꯠꯅꯕ ꯃꯌꯥꯝ ꯁꯨꯝ ꯅꯨꯡꯉꯥꯏꯖꯅ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯌꯥꯝ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯌꯦꯡꯋꯥꯏꯐꯥꯎꯁꯨ ꯑꯗꯨꯝ ꯆꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯄꯨꯟꯅ ꯍꯥꯏꯗꯤ ꯁꯥꯎꯅꯗꯕꯤꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯅꯝꯃꯤꯟꯅꯔꯤꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯝꯕ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ ꯅꯤꯜ ꯑꯉꯣꯝ ꯑꯩꯅ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟꯗꯤ ꯋꯥꯡꯂꯦꯟꯕꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯁꯨꯃꯥꯏꯅ ꯇꯧꯔꯛꯈꯤ ꯍꯥꯏꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯑꯗꯣ ꯚꯤꯗꯤꯑꯣ ꯂꯣꯏꯅ ꯌꯦꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯔꯤꯀꯣ ꯑꯣꯜ ꯗ ꯕꯦꯁ ꯑꯩ ꯃꯣꯅꯤꯇꯥꯅꯦ ꯑꯣ ꯃꯣꯅꯤꯇꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯉꯥꯡ ꯃꯌꯥꯝꯗꯣ ꯈꯣꯝꯖꯤꯜꯂꯒ ꯂꯥꯡꯉꯤꯁꯦ ꯂꯥꯡꯕꯗ ꯑꯉꯥꯡ ꯃꯌꯥꯝ ꯄꯨꯟꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯂꯩꯔꯝꯃꯦ ꯑꯉꯥꯡ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯛꯑꯦ ꯅꯪꯗꯤ ꯀꯥꯏꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕ ꯑꯔꯤꯕꯤ ꯅꯠꯇ꯭ꯔꯣ ꯃꯥꯟꯗꯣꯏꯅꯦ ꯃꯤꯅ ꯎꯕꯗ ꯑꯁ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯑꯗꯨ ꯌꯥꯔꯦ ꯑꯗꯨꯝ ꯈꯪꯗꯣꯏ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯏꯂꯥꯡꯕꯝ ꯂꯤꯟꯊꯣꯏꯉꯥꯟꯕꯤ ꯅꯣꯏ ꯚꯤꯗꯤꯑꯣꯗ ꯍꯦꯛ ꯌꯥꯎꯕ ꯗꯨꯀꯥꯟꯗꯣ ꯅꯈꯣꯏꯒꯤꯔꯣ ꯑꯗꯨꯒ ꯒꯥꯔꯤ ꯃꯥꯡꯈꯤꯕꯗꯣ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯒꯥꯔꯤꯒꯤ ꯄꯥꯎꯗꯤ ꯀꯩꯝꯇ ꯂꯩꯇ꯭ꯔꯦ ꯒꯥꯔꯤꯒꯤ ꯄꯥꯎ ꯐꯪꯉꯦ ꯐꯪꯉꯔꯣꯏꯅ ꯃꯊꯪꯁꯤꯅ ꯃꯅꯤꯄꯨꯔ ꯕꯨꯛ ꯁ꯭ꯇꯣꯔꯗ ꯍꯪꯕꯤꯔꯛꯄꯅꯤ ꯏꯃꯥ ꯁꯥꯕꯤꯁꯦ ꯗꯥꯏꯂꯣꯒꯁꯦ ꯀꯅꯥꯗꯒꯤ ꯇꯝꯒꯦ ꯗꯥꯏꯂꯣग ꯀꯥꯏꯗꯒꯤ ꯇꯝꯕꯅꯦꯕ ꯑꯩꯈꯣꯏ ꯃꯥꯗꯩꯁꯨ ꯐꯅꯌꯥꯝꯗꯤ ꯑꯗꯨꯝ ꯏꯁꯧ ꯂꯥꯡꯕꯒꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯑꯣꯡ ꯈꯔꯗꯤ ꯌꯥꯎꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯈꯔꯗꯤ ꯍꯦꯟꯖꯟꯕ ꯚꯤꯗꯤꯑꯣꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯕ ꯈꯤꯇꯪ ꯇꯧꯋꯦꯕ ꯑꯗꯨꯒ ꯑꯩꯁꯨ ꯑꯗꯨꯝ ꯃꯁꯥꯒꯤ ꯈꯔꯗꯤ ꯂꯥꯡꯉꯦꯕ ꯑꯩꯅ ꯈꯪꯕꯗ ꯑꯗꯨꯝ ꯇꯧꯋꯦ ꯍꯥꯏꯕ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯌꯥꯏꯐꯕꯤ ꯑꯣꯏꯅꯥꯝ ꯁꯤꯗꯤ ꯑꯩꯈꯣꯏ ꯑꯣꯏꯅꯝꯅꯤ ꯍꯣꯠꯅꯔꯤꯒꯦ ꯁꯤꯁꯨ ꯈꯨꯝꯖꯈ꯭ꯔꯦ 100K ꯊꯨꯅ ꯌꯧꯕ ꯑꯣꯏꯔో ꯐꯨꯜ ꯁꯞꯄꯣꯔꯠ ꯌꯧꯍꯜꯂꯁꯤ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯐꯪꯒꯦꯔꯥ ꯐꯪꯉꯣꯏꯔꯥ ꯌꯥꯏꯐꯕꯤꯁꯦ ꯑꯩꯈꯣꯏꯒꯤ 10Kꯒꯤ ꯒꯤꯐ ꯑꯋꯦꯒꯤ ꯋꯤꯅꯔ ꯑꯃꯈꯛꯅꯤ ꯑꯗꯨꯗ ꯑꯣꯏꯔꯁꯨ ꯆꯤꯡꯈꯩ ꯉꯥꯉꯣꯝ ꯌꯥꯒꯤ ꯇꯔꯥ ꯐꯥꯔꯤꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯐꯥꯈꯤꯗꯣꯏꯅꯣ ꯍꯟꯗꯛ ꯆꯍꯤ ꯁꯨꯃꯥꯏꯅ ꯐꯥꯒꯗꯕ ꯃꯥꯜꯂꯦ ꯍꯟꯗꯛ ꯆꯍꯤꯗꯩ ꯑꯗꯩꯗꯤ ꯐꯖꯕꯤ ꯁꯥꯔꯗꯕ ꯃꯊꯪꯁꯤꯅ ꯁꯔꯃ ꯅꯥꯎꯕ ꯋꯥꯍꯪ ꯑꯣꯏꯅꯗꯤ ꯍꯪꯖꯔꯔꯣꯏꯒꯦ ꯅꯪꯅ ꯏꯁꯩ ꯁꯛꯄꯗꯣ ꯇꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯏꯁꯩ ꯑꯃ ꯍꯦꯛꯇ ꯃꯇꯦꯛ ꯑꯃ ꯁꯛꯄꯤꯔꯝꯃꯣ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯑꯣꯏꯅ ꯅꯨꯡꯉꯥꯏ ꯏꯁꯩꯁꯦ ꯂꯥꯁꯇ ꯑꯣꯏꯅ ꯆꯅꯨ ꯂꯦꯝꯕꯤ ꯃꯃꯥ ꯕꯕꯥ ꯁꯨꯅ ꯂꯩꯔꯤꯕ꯭ꯔꯣ ꯑꯗꯨꯒ ꯅꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯆꯤꯊꯗꯒ ꯌꯦꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯣꯏꯒꯤ ꯁ꯭ꯀꯤꯠꯀꯤ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯀꯅꯥꯅ ꯏꯒꯦ ꯇꯦꯂꯦꯟꯠ ꯌꯥꯝ ꯂꯩꯌꯦ ꯁ꯭ꯀꯤꯠꯀꯤ ꯁ꯭ꯀ꯭ꯔꯤꯞ ꯍꯥꯏꯕꯁꯦ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯈꯨꯅꯝꯁꯦ ꯁꯨꯃꯥꯏꯅ ꯃꯤꯅ ꯀꯃꯥꯏꯅ ꯅꯝꯕꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯋꯥꯔꯤꯕꯨ ꯄꯩꯁꯥ ꯄꯨꯈ꯭ꯔꯒ ꯁꯤꯡꯉꯛꯇꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯃꯁꯦ ꯍꯥꯏꯔꯒꯗꯤ ꯅꯝꯃꯁꯦ ꯍꯥꯏꯔꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕ ꯍꯧꯖꯤꯜꯂꯅꯤꯕ ꯄꯩꯁꯥ ꯄꯨꯈꯤꯕꯩꯁꯦ ꯑꯗꯨꯒ ꯁꯤꯟꯁꯦ ꯁꯤ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯔꯒ ꯗꯥꯏꯂꯣꯒꯁꯤꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯄꯨꯊꯣꯛꯅꯔꯒ ꯈꯨꯗꯛꯇꯨꯗ ꯑꯗꯨꯝ ꯁꯦꯝꯃꯒ ꯍꯥꯏꯗꯤ ꯑꯃꯅ ꯈꯤꯇꯪ ꯍꯥꯏꯔꯛꯄꯗ ꯅꯪꯒꯤꯗꯣ ꯁꯤ ꯍꯥꯞꯆꯟꯁꯤꯒ ꯑꯃ ꯇꯣꯄꯤꯛ ꯑꯃ ꯂꯩꯔꯗꯤ ꯚꯤꯗꯤꯑꯣ ꯈꯟꯅꯔꯒ ꯑꯗꯣ ꯑꯥꯏꯗꯤꯌꯥꯁꯤ ꯃꯦꯟ ꯑꯣꯏꯅ ꯑꯥꯏꯗꯤꯌꯥ ꯑꯃ ꯊꯣꯛꯄꯁꯦ ꯇꯥꯃꯨꯆꯥꯎꯗꯒꯤ ꯊꯣꯛꯑꯦꯕ ꯃꯤꯡꯗꯣ ꯑꯌꯥꯝꯕꯅ ꯃꯥꯅ ꯍꯧꯗꯣꯔꯛꯑꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯔ ꯑꯍꯦꯟꯕ ꯍꯥꯞꯄ ꯑꯥꯏꯗꯤꯌꯥꯒꯤꯗꯤ ꯋꯥꯠꯇꯦ ꯂꯣꯏꯁꯟꯅꯤ ꯈꯣꯠꯅꯤ ꯑꯥꯏꯗꯤꯌꯥꯒꯤꯗꯤ ꯐꯨꯜ ꯅꯉꯣꯟꯗꯁꯨ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ 20K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯦꯟꯕꯒꯤ ꯒꯤꯐ ꯑꯋꯦ ꯇꯧꯔꯣꯏꯗ꯭ꯔꯣ ꯃꯃꯥꯡꯗ ꯌꯥꯎꯕ ꯐꯪꯍꯧꯗ꯭ꯔꯦ 30Kꯗ ꯇꯧꯒꯅꯤꯀꯣ ꯒꯤꯐ ꯑꯋꯦꯁꯦ 30Kꯗ ꯇꯧꯔꯒꯅꯤ ꯑꯗꯨꯅ 30K ꯌꯧꯕ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡꯁꯨ ꯇꯧꯁꯤꯟꯕꯤꯔꯣ ꯑꯗꯨꯒ 30Kꯒꯤ ꯒꯤꯐ ꯑꯋꯦꯗꯣ ꯑꯃꯨꯛ ꯇꯧꯖꯔꯛꯑꯒꯦ ꯃꯊꯪꯁꯤꯅ ꯁꯩꯏꯁꯇꯥ
ꯂꯝꯉꯥꯟꯕꯤꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯤꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯗꯕ ꯃꯇꯥꯡꯁꯦ ꯀꯔꯤ ꯀꯔꯝꯕ ꯊꯧꯗꯣꯛꯅ ꯑꯣꯏꯈꯤ ꯑꯃꯗꯤ ꯂꯝꯉꯥꯟꯕꯤꯅ ꯄꯨꯟꯁꯤꯗ ꯀꯥꯎꯔꯣꯏꯗꯕ ꯃꯔꯨꯞ ꯑꯃꯒꯤ ꯃꯤꯡꯒ ꯍꯥꯏꯕꯤꯔꯝꯃꯨ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯦ ꯌꯥꯝꯃꯟꯗꯅ ꯁꯤꯅ ꯍꯦꯜꯂꯤ ꯍꯥꯏꯕ ꯑꯃꯗꯤ ꯈꯪꯗꯦꯀꯣ ꯑꯗꯨꯝ ꯌꯥꯝ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯇ꯭ꯔꯥꯟꯁꯀꯤꯗꯤ ꯑꯗꯨꯝ ꯊꯣꯛꯑꯅꯤ ꯃꯐꯝ ꯈꯨꯗꯤꯡꯒꯤꯀꯣ ꯅꯪ ꯅꯨꯡꯉꯥꯏꯇꯕꯒꯤꯗꯤ ꯃꯥꯏꯗꯤ ꯃꯌꯥꯝ ꯊꯦꯡꯅꯔꯅꯤ ꯁꯤꯗ ꯁꯨꯝ ꯂꯣꯏꯁꯜꯂꯒ ꯂꯝꯉꯥꯟꯕꯤꯒꯤꯁꯦ ꯍꯥꯏꯍꯜꯂꯔꯣꯏꯁꯦ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯩ ꯍꯥꯏꯕꯤ ꯂꯣꯏꯔꯔꯣꯏ ꯑꯗꯨꯒ ꯑꯃ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯀꯥꯎꯔꯔꯣꯏꯗꯕ ꯃꯔꯨꯞ ꯐ꯭ꯔꯦꯟꯒꯤ ꯇꯥꯏꯞꯇ ꯂꯣꯏꯅꯕꯁꯦ ꯇꯥꯇꯣꯡꯒ ꯀꯤꯔꯦꯁꯤꯗꯤ ꯕꯦꯔꯥ ꯌꯥꯝ ꯀꯥꯏ ꯃꯤꯒꯤ ꯀꯤꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯇꯥꯇꯣꯡꯒ ꯆꯤꯆꯦꯒꯁꯨ ꯑꯔꯨꯞꯇꯧꯅ ꯑꯗꯨꯝ ꯂꯣꯏꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯆꯤꯆꯦꯁꯦ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯦꯀꯣ ꯑꯗꯨꯒ ꯆꯤꯆꯦ ꯇꯥꯇꯣꯟ ꯍꯥꯏꯕꯗꯨꯃ ꯂꯩꯕꯅꯤꯅ ꯉꯁꯥꯏꯒꯤ ꯐ꯭ꯔꯦꯟꯗꯧꯅ ꯌꯥꯝ ꯐ꯭ꯔꯦꯡ ꯑꯣꯏꯅꯕꯗꯨꯗꯤ ꯍꯦꯛ ꯌꯥꯗꯦꯗꯅꯀꯣ ꯑꯗꯣ ꯑꯩꯒꯤ ꯂꯣꯏꯅꯃꯛ ꯈꯪꯕ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯀꯖꯤꯟ ꯅꯣꯔꯃꯦꯟꯁꯦ ꯑꯩꯒꯤ ꯀꯔꯤꯅꯣ ꯉꯥꯝꯕꯤ ꯑꯩ ꯇꯣꯁꯦ ꯅꯣꯔꯃꯦꯜꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯣ ꯈ꯭ꯋꯥꯏ ꯀ꯭ꯂꯣꯁ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯅꯨꯄꯥ ꯅꯣꯔꯃꯦꯟ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯃꯣꯏ ꯑꯅꯤꯒ ꯋꯥꯈꯜꯁꯦ ꯈꯔ ꯃꯥꯟꯅꯕꯅꯦꯕ ꯃꯣꯏꯅ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯕꯅꯦꯕ ꯑꯩꯈꯣꯏꯒ ꯑꯣꯏ ꯇꯥꯔꯒꯁꯨ ꯃꯣꯏꯅ ꯑꯃꯨꯛ ꯄꯨꯔꯥ ꯍꯦꯟꯅ ꯀ꯭ꯂꯣꯁ ꯑꯣꯏꯕꯅꯦꯕ ꯑꯗꯨ ꯃꯥꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯗꯨꯒ ꯃꯥꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯣꯏꯔꯝꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯉꯥꯡꯅꯦ ꯑꯩꯈꯣꯏ ꯅꯣꯔꯃꯦꯟꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯨꯅ ꯑꯉꯥꯡ ꯀꯥꯟꯗꯒꯤ ꯇꯧꯖꯔꯛꯄ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯃꯃꯤꯠꯁꯨ ꯆꯥꯏꯅꯤꯁ ꯃꯥꯜꯂꯒ ꯁꯨꯃꯥꯏꯅ ꯌꯥꯛꯂꯒ ꯃꯥꯒꯤ ꯐꯣꯇꯣꯁꯨ ꯁꯤꯗ ꯎꯠꯁꯜꯂꯒꯦ ꯇꯣ ꯁꯤꯔꯥꯟꯁꯦ ꯃꯥꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯗꯨ ꯎꯠꯂꯝꯒꯦ ꯁ꯭ꯋꯥꯏꯗ ꯊꯣꯛꯍꯜꯂꯝꯃꯒꯦ ꯀꯩꯅꯣ ꯑꯗꯨꯒ ꯅꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯅꯒꯗ꯭ꯔꯥ ꯀꯩ ꯀꯣꯏꯁꯟ ꯑꯩꯈꯣꯏꯗꯤ ꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯅꯤ ꯑꯗꯨ ꯍꯥꯏꯕꯁꯤꯗꯤ ꯌꯥꯗꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯅꯨꯡꯁꯤꯅꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯈꯨꯝꯖꯒꯦ ꯌꯨꯝ ꯄꯥꯟꯅꯔꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯅꯧꯀꯣ ꯂꯝꯉꯥꯟꯕꯤꯗꯤ ꯃꯈꯥ ꯇꯥꯅ ꯀꯩ ꯊꯕꯛꯇ ꯄ꯭ꯂꯥꯟ ꯂꯩꯒꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯋꯤꯠ ꯌꯨ ꯑꯗꯨꯅ ꯌꯨꯝ ꯄꯥꯅꯤꯡꯗꯦ ꯍꯥꯏꯕ ꯀꯩꯅꯣꯁꯦ ꯑꯩꯒꯤ ꯁꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯦ ꯈꯤꯇꯪ ꯁ꯭ꯇꯦꯕꯜ ꯑꯣꯏꯔ ꯃꯇꯨꯡꯗ ꯑꯩꯅ ꯈꯟꯖꯕ ꯑꯃꯈꯛ ꯂꯩꯔꯦꯕꯀꯣ ꯁꯤꯒꯤ ꯂꯝꯁꯤꯗ ꯍꯥꯏꯐꯦꯠ ꯆꯪꯒꯦꯅ ꯈꯜꯂꯦ ꯑꯩ ꯑꯗꯨꯗꯤ ꯁꯣꯏꯔꯥꯏꯁꯝ ꯑꯦꯁ ꯇꯥꯟ ꯆꯥꯔꯦ ꯍꯥꯏꯍꯧꯔꯒꯦ ꯀꯣꯏꯁꯟꯕꯨꯗꯤ ꯅꯠꯇ꯭ꯔꯦ ꯑꯗꯣꯏꯁꯨ ꯀꯝꯄ꯭ꯂꯤꯃꯦꯟ ꯃꯆꯥ ꯑꯃꯈꯛ ꯄꯤꯖꯍꯧꯒꯦ ꯂꯣꯏ ꯌꯦꯡꯕ ꯅꯨꯡꯉꯥꯏꯌꯦ ꯅꯦꯆꯔꯦꯜ ꯂꯣꯏꯅ ꯇꯥꯏ ꯂꯣꯏꯅꯁꯨ ꯍꯩ ꯑꯗꯨꯒ ꯕ꯭ꯔꯣ ꯍꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯕꯗꯒꯤ ꯁ꯭ꯀꯤꯞ ꯇꯧꯗꯅ ꯌꯦꯡꯉꯛꯏ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯊꯥꯒꯠꯂꯛꯄꯗ ꯅꯨꯡꯉꯥꯏꯕꯗꯁꯨ ꯌꯥꯝꯅ ꯅꯠꯇꯦꯍꯦ ꯉꯥꯏꯕꯗꯁꯨ ꯌꯥꯝꯅ ꯋꯥꯏ ꯐꯅꯤꯁꯨ ꯌꯥꯝ ꯑꯣꯏ ꯑꯗꯨꯒ ꯂꯝꯉꯥꯟꯕꯤꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯗ ꯅꯣꯛꯇꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯑꯩ ꯁꯤꯔꯦ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯀꯥꯔꯟꯒꯤꯗꯤ ꯍꯦꯛ ꯉꯥꯡꯕꯗ ꯑꯗꯨꯝ ꯄꯛꯆꯕꯅꯤꯀꯣ ꯑꯗꯣ ꯌꯥꯝꯅ ꯅꯣꯛꯅ ꯂꯩꯕ ꯃꯤꯁꯦ ꯌꯥꯝꯅ ꯃꯅꯨꯡꯗ ꯌꯥꯝ ꯋꯥꯏ ꯍꯥꯏꯕꯁꯦ ꯆꯨꯝꯕꯖꯥꯠꯅꯤ ꯃꯥ ꯉꯁꯤ ꯄꯪꯀꯞꯇ ꯀꯞꯄꯦ ꯑꯩꯗꯤ ꯀꯞꯇꯦ ꯀꯥꯏꯌꯣ ꯅꯪꯗꯤ ꯑꯩꯗꯤ ꯀꯞꯇꯦ ꯕꯥ ꯀꯞꯄꯤꯕꯅꯦ ꯁꯞꯄꯣꯔꯠ ꯇꯧꯔꯤꯅꯤ ꯀꯩꯅꯣ ꯑꯗꯩ ꯀꯞꯄꯗꯤ ꯏꯀꯥꯏꯅꯤꯅ ꯀꯥꯏꯌꯣ ꯕꯣꯜ ꯐꯥꯏꯅꯦꯜ ꯂꯧꯕ ꯏꯆꯦꯁꯦ ꯌꯥꯎꯈ꯭ꯔꯦ ꯕꯣꯜ ꯇꯣꯔꯅꯥꯃꯦꯟꯗ ꯐꯥꯏꯅꯦꯜ ꯂꯧꯕ ꯌꯥꯎꯕꯤꯈ꯭ꯔꯕ꯭ꯔꯣ ꯌꯥꯎꯋꯦ ꯐꯥꯏꯅꯦꯜ ꯂꯧꯕꯁꯦ ꯑꯃ ꯌꯥꯎꯋꯦꯀꯣ ꯑꯗꯨꯒ ꯑꯇꯩꯗꯤ medalꯕꯨꯗꯤ ꯑꯗꯨꯝ ꯂꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯐꯥꯏꯅꯦꯜ ꯂꯧꯕꯗꯤ ꯑꯃꯈꯛꯇꯪ ꯑꯣꯏꯕ ꯃꯥꯜꯂꯦ ꯑꯩꯗꯤ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯑꯇꯩꯗꯤ ꯔꯟꯅꯔ ꯇꯥꯕ ꯑꯗꯒꯤ ꯊꯔꯠ ꯇꯥꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯏꯌꯦꯕ ꯈꯝꯕꯤ ꯗꯦꯕꯤ ꯁꯣꯏꯕꯝ ꯆꯦꯅꯦꯜ ꯃꯄꯨꯁꯦ ꯀꯔꯝꯕꯅꯣ ꯆꯦꯅꯦꯜ ꯃꯄꯨꯁꯦ ꯁ꯭ꯀ꯭ꯔꯤꯟꯗ ꯎꯔꯤꯕꯁꯤꯡꯁꯤꯅꯤ ꯍꯧꯔꯛꯄꯗꯕꯨꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯦ ꯂꯝꯉꯥꯟꯕꯤꯒꯤ ꯑꯣꯏꯅ ꯍꯥꯡꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯥ ꯃꯊꯟꯗꯅꯁꯨ ꯇꯧꯕ ꯌꯥꯔꯛꯇꯕ ꯑꯗꯒꯤ ꯀꯦꯃꯦꯔꯥ ꯅꯝꯕ ꯈꯣꯠꯄ ꯌꯥꯝ ꯆꯪꯉꯛꯄꯗꯒꯤ ꯐꯨꯜ ꯇꯥꯏꯝ ꯑꯗꯨꯝ ꯑꯣꯟꯁꯤꯟꯃꯤꯟꯅꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯁꯤ ꯆꯦꯅꯦꯜ ꯃꯄꯨꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯄꯤ ꯐꯦꯃꯤꯂꯤꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯃꯊꯪꯗ ꯅꯣꯏꯒꯤ ꯑꯦꯛꯁ ꯀꯌꯥ ꯂꯩꯒꯦ ꯂꯨꯅꯥ ꯇꯦꯛꯁ ꯁꯤꯒꯤ ꯀꯣꯏꯁꯟꯁꯤꯗꯤ ꯑꯁꯨꯃꯥꯏꯅ ꯑꯣꯏꯅ ꯈꯨꯝꯖꯔꯒꯦ ꯑꯩꯈꯣꯏꯁꯦ ꯑꯦꯛꯁ ꯃꯦꯟ ꯉꯥꯛꯇꯅꯤꯀꯣ ꯍꯥꯏꯗꯤ ꯑꯦꯛꯁ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯦꯛꯁ ꯃꯦꯟ ꯉꯥꯛꯇꯅꯤ ꯑꯗꯣ ꯑꯦꯛꯁ ꯀꯌꯥ ꯂꯩꯒꯦ ꯁꯤꯃꯗꯤ ꯑꯩ ꯂꯩꯇꯦ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯊꯝꯖꯔꯒꯦ ꯃꯥꯏꯗꯤ ꯂꯩꯇꯕꯅꯤ ꯑꯩꯗꯤ ꯈꯪꯗꯦ ꯁꯥꯟꯅꯕ ꯇꯣꯛꯈ꯭ꯔꯕꯣ ꯅꯪꯕꯨ ꯇꯣꯛꯍꯟꯕꯤꯈ꯭ꯔꯦ ꯏꯟꯖꯨꯔꯤ ꯂꯩꯕꯟꯗꯅ ꯇꯣꯛꯑꯦ ꯏꯟꯖꯨꯔꯤ ꯂꯩꯕꯗꯒꯤ ꯇꯣꯛꯑꯦ ꯏꯟꯖꯨꯔꯤꯁꯦ ꯃꯣꯏ ꯏꯟꯖꯨꯔꯤꯗ ꯃꯃꯤꯡ ꯆꯠꯄꯅꯦ ꯁꯤ ꯍꯦꯝꯕꯁꯤꯁꯨ ꯗꯥ ꯀꯥꯏꯗꯦ ꯀꯅꯥꯝꯇ ꯑꯣꯛꯇꯣꯕꯁ ꯆꯥꯕ꯭ꯔꯣ ꯆꯥꯔꯒꯗꯤ ꯃꯨꯛꯕꯥꯡ ꯇꯧꯕꯤꯔꯛꯑꯣ ꯃꯤꯃꯤ ꯁꯤꯡꯖꯨꯒ ꯑꯣꯛꯇꯣꯕꯁꯁꯦ ꯑꯃꯨꯛ ꯆꯥꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯦꯗꯤ ꯆꯥꯕ ꯉꯝꯃꯣꯏ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯉꯝꯅꯤ ꯑꯗꯨ ꯆꯥꯔꯛꯀꯦ ꯑꯩꯗꯤ ꯈꯔ ꯇꯜꯂꯦ ꯈꯔ ꯂꯩꯔ ꯆꯥꯔꯛꯀꯦ ꯂꯨꯋꯥꯡ ꯖꯣꯟꯁꯟ ꯅꯣꯏ ꯁꯤꯁꯇꯔ ꯑꯍꯟꯁꯦ ꯁꯤꯡꯒꯜ ꯑꯣꯏꯔꯗꯤ ꯁꯨꯝ ꯅꯨꯡꯁꯤꯖꯕ ꯌꯥꯕ꯭ꯔꯣ ꯑꯗꯨꯒꯤ ꯑꯣꯏꯔꯒꯗꯤ ꯁꯤꯡꯒꯜ ꯑꯣꯏꯗ꯭ꯔꯁꯨ ꯌꯥꯏ ꯅꯨꯡꯁꯤꯕ ꯑꯗꯨꯒꯤꯗꯤ ꯀꯨꯁꯤ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯊꯪꯁꯦ ꯕ꯭ꯔꯦꯅꯤ ꯈꯦꯇ꯭ꯔꯤ ꯅꯣꯏ ꯑꯍꯨꯝꯃꯛꯀꯤ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯐꯖꯅ ꯄꯤꯔꯛꯑꯣ ꯀꯩ ꯍꯣꯠꯅꯔꯤ ꯀꯩꯗꯧꯔꯤ ꯁ꯭ꯀꯤꯠ ꯁꯦꯝꯕꯒꯤ ꯋꯥꯈꯜꯁꯦ ꯀꯃꯥꯏꯅ ꯂꯥꯛꯈꯤꯕꯅꯣ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯝꯃꯣ
by the way noi team se yam nungsi kan no hono ano ba ba video mayam sem mi ko hoi support to bi ba yam ngai je aduga Thank you. skit se mai matang ji sim ni haije ga hoi ja ham da hoi gi channel je skit ki oina khanjaram de haibadi public ta tho kan da public reaction gumba yeng ba adigi public ta sum ham da video hauja da mai na haujaram bane ko ada public ki number khot pa ji de khoi da matam yam changba adigi yam wa ba adigi sel ju dum tinge yam na kaino gi number ji di aduga gari mang gi de public ki number wa khanje khara lap khre Gari ꯂꯩꯔꯗꯤ ꯑꯃꯨꯛꯀ ꯍꯧꯔꯛꯀꯅꯤ ꯍꯧꯕꯒꯤꯗꯤ ꯑꯩꯈꯣꯏ ꯄ꯭ꯂꯥꯟꯗꯤ ꯃꯌꯥꯝ ꯇꯧꯖꯔꯤ public ki da number video jam namninge ado khara leiraga khara channel khara chaw kan da muk tawjara je tu na aduga mathang jina listen family member kaya no manga ne ima baba lei dira 지가 oh tumme anga yauri anga tummi sida jiga khoi taru aduga 지가 없으면 ima baba lei dira ado family member kaya no adugi dai kano ta haijo ko akhoi family member je akhoi gi oinam ni oina de akhoi manga jiga para khoi taruk lei jare aduga akhoi gi ani chapi family gi oina di akhoi ani chapi family si di mi yame aduga si ma khala ga tongan cha grani haibadi tongan cha grani haibadi akhoi ani chapi family si da budi dum yaw de ne aduga ma gi channel ma hane de gi ma na dum pam jara ga lakpa mukbang gi channel ma hang ba na ko adu pasanu sa kitang na tai cha da budi gi ma gi channel ja hang dri kui roi hang ani 마이크 자디 가디 가가 ado mai ku cha je 마이크 자도 mai ku cha je dum ya ba ne ado mayam cha ba gi thakpa gi video sum yen nga ga di adu ma gi de dum yeng bio kitang le ra ma gi khala da hora kan da 그렇게 돼 있어 사이 ai chadarki maya te pa ji ga ma sa ba yo aduga 지와라 봐 ahum suba question da yum gi maintenance kana na pu bage kari shin from hot na bi bage 지금 공부를 hoi shi ju khum gre maintenance to kana maintenance hojik ki main oina ima ga dada ga chiche ga moi hum nangwan bi akhoi ni ju khar le di purani bogi di hujibaugidi famma sari 매야 루시비레디 부라니 hujibaugidi khilla sari subscribe hack Hack kill tawga zamnya video amta chithadana yenjai yam nungai yam thuna 50k subscriber yobo oration hene mai pak pachokot po oijaro yam nungai jai oijarage thank you listen duga mathang jina khoi chegi mama nabi khoi kano do 오이 까르고 다지 khoi ki amujawam yawdo 아들이 맞지 mai ma che ne oji ta lai ton jam noi che se angang sum sum manthora ise kai chage si amta khumbira u madi sabu sadida mai cha da bai rom no male yam cha da bai am kan le ma di cha da bagi ngai to ne ai sum gam ma cha da bagi angang man bo rom no male 아랑 맞들이 살아간 사람이 그러면 아랑 왜 맞들이 살아간 사람이 se sta jo angang man ngi de khoi video ji da angang ma rak si da khra yaw yo anga ma akhoi ma khoi pulli di chenang yu ngang ma la aduga mathang da ngan thoi ngangom noi ichin nau jin je isai ju loina hai konjel ju loina fajai kamai tawri no isai tambro aduga aroi bada isai ama sakram hoi isai je last ta sakla gi hore video gi aroi bada aduga isai tambro hai bai timing ji da khoi pura zero knowledge khoi isai ja ba kaim ta khang de kaina 이사이 삭바들이 이몽지다 나깔라마 대모 삭깔라까네 아마 대모 삭깔라까네 아버지 와이니마 이사이 능 야 빠면 어디 왕왕 감때 따나데 빈지 삭바 호베 isai gi de khoi manga le bada tongan tongan da isai manga punna sai amukta 올라가 삭바가 나오네 미리가 baba isai yam pamame ba aduna akhoi jo dum isai yam pam magi i lobagi oida male sise noi lamse ising thum bada yagan bra chaban de mathang jina olivia noi che do yum koi ba yam hairam do male hembasu khut sa yam haiba male ngahan gi home tour du da khangjabani nachin nanau sing nungsinana arei ba kharana semjin sajilaga yam hai sing na laiye ima baba do matha saram do mande gyan ta ba machang ta pokpi kai akhoi mana chai ni myam jam toy ba 아버지 분쟁가 타바 아버지가 닝싱데 아버지 볼라가 ngang 노 ям 깔래 akhoi ma dam tang di hangge akhoi macha pokpa je nuai ba sa da ra je hangge adoga akhoi che yum koi ba yam hairam do male sidi khangde khomo nang yum koi hai bra adoga ai khut sa yam hai ba male hai do 내가 해브라 내가 해브라 ai sungai hai jade khut sa ja khoi da ni khadi hai bane inu lo krak pam ta tom bi se noi da han duro khang da bai hang mani ko sawya de khoi da 사브라니나 nang saw 사브라 adoga mathang se bikram ji kai mani 비크람지 터발레기 youtube se ado makha ta na tawra u ko marak ta lep khinu hoi lepoi hoi du dai na hoi chang lak tai je adoga se hoi gi marak ta khwai de gi sak phajaba se kana no khangni question ma bi phajai ko ko
ꯀꯩꯅꯣ ꯇꯧꯁꯦ sak pai phai ꯁꯤꯖꯔ se ꯇꯧꯔꯒ ꯈꯟꯒꯅꯤ ꯁ꯭ꯇꯣꯟ ꯄꯦꯄꯔ ꯑꯩꯗꯤ Stone ꯍꯩꯇꯦ paper ꯀꯃꯥꯏꯅ ꯁꯥꯟꯅꯒꯦ ꯍꯩꯇꯦ stone paper scissors je akhoi ni ma torji moi ni am Ade, torji ai sana aluga lagi. final changa final dum sanarji ꯍꯣꯏ ꯁꯦ 1 2 3 Stone, ꯄꯦꯄꯔ paper, ꯁꯤꯖꯔ scissor. ꯑꯩꯅ na mana phajai ai stone paper scissors sak phajai base korea man mani ta sa noi ni mu ye Stone paper scissors 마디 안 가면 ꯑꯩ ꯅꯦꯕ ꯐꯖꯔꯦ ꯁꯛꯁꯦꯕ ꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ 와라 위메디 선생님 아버지 와라 위메디 ꯈꯔꯗꯤ ꯁꯥꯎꯔꯛꯀꯗꯣꯏꯅꯦ ꯅꯣꯏ ꯆꯦꯅꯦ ꯍꯦꯜꯂꯦ ꯁꯥꯎꯔꯛꯇꯣꯏꯅꯦ ꯑꯗꯩ ꯑꯗꯨꯗ ꯍꯦꯜꯂꯤ ꯑꯗꯥꯗ ꯍꯦꯜꯂꯤ ꯚꯥꯏ ꯚꯥꯏ ꯑꯄꯥꯝꯕ ꯈꯟꯅꯔꯛꯀꯅꯦꯕ ꯑꯗꯣ ꯌꯥꯔꯦ. ꯌꯥꯗꯦ ꯍꯥꯏꯇꯥꯕ sak phajai base se to je akhoi final le hore akhoi final box chandra 아티가 호 마탕 바랑게 adagi thaudam carless saidera carl saidera mayam se chahi kya kya suragi khumlak o yadaw di mande 위아데 akhoi khumjadre ꯑꯦꯛꯇꯤꯡꯁꯦ chahi ꯀꯥꯏꯗ asara henthoi ba moirang them acting se kai dai tamge mai chatle he full support 이팅세 아빠이 때는 뭐 어디 칼칼 땀도 adaga sapana ta khelambam che veterinary dukan do che hoi gira aduga che na pamjaba colors aduga pamjaba material ga atai di khumgre pamjaba material je khumano ani kai pami 밤저 마티아세 아이디 메히 야우도 ꯑꯩꯗꯤ 비야 밤거 ꯉꯥꯅꯨ ꯊꯣꯡꯕ ꯄꯥꯝꯃꯤ 아이기나 메히 야우도 비야 밤거 해디 강수 강어 시금바 메히 야우도 비스나디 밤거 해 anandi naurem lamngan bi su hen ba su sanabada medal orak pai budi ure kari sanaram ge hojik sanadrabo khangninge khubudi loi khumjagre do 풋볼 사나람 football sanajara me duga compliment ne ka hetana which side ra yam thuna noina yongning do yozaro Thank you so much yozarage thank you thank you ขอบคุณค่ะ mathang jidi asyam he ขอบคุณค่ะ comedy web series ama haplak o ꯁꯣꯏꯗꯅ ꯉꯝꯕ ꯀꯥꯟꯗ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯍꯥꯞꯄꯅꯤ. ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ khara leiraga try tar akhoi jum khanje si web series mang natra sum episode 1 2 3 4 gaina ko adum adamaina khara pato ꯁꯣꯏ ꯃꯇꯦꯛ ꯌꯥꯝ ꯑꯃꯅꯤ ꯍꯥꯞꯄ ꯁꯥꯡꯗꯕꯤꯗ. ꯌꯥꯝ ꯁꯥꯡꯗꯕꯤꯗ luga mathangina noi khumgre ahum subagi se lamganbi se nupi ni aduga Nupi. lagi sapam ranjana chegi favorite color hairo aduga chegi favorite song ga haibira oh favorite song จ้ะ The one that got away นะ English ꯑꯃ ꯂꯩꯕꯅꯦꯕ category ꯑꯗꯨꯗꯣ ꯄꯥꯝ miti ki hairo ke ꯃꯩꯇꯩꯒꯤꯗꯤ ꯑꯄꯥꯝꯕ ꯉꯥꯛꯇ 메테이디 에제가 부스바니가 사디도 밤에 acha cheni ge hai gre akhoi ri akhoi 그냥 han 그냥 쩔 hana kan ꯁꯤ ꯅꯠꯇꯕꯅꯤꯅ ꯍꯥꯏꯔꯕ nanti 프리지 이거라니가 nanti na o se mati mi ogi adaga punsi ba mayang langbam chelangan bi nang na pai re phone do kai phone no mayek yam senge ado film kumak o mina haibira tredi kman kumbi ꯃꯥꯅꯦ lamngan bi na pai kai phone nang pai do i1 plus ไปꯑꯗꯣ ꯚꯤꯗꯤꯑꯣ ꯅꯝꯕꯔꯒꯤ ꯁꯦꯡꯉꯦ ꯍꯥꯏꯁꯦ ꯁꯤ ꯀꯩꯅꯣꯅꯤꯀꯣ iPhone iPhone 11 Pro Max am khak aina bol paisa Second hand tharaga bol paisa tharaga soidana paisa khara chaum phaujalakpadagi aina paisa do bol amuk ma losangrani naina si pungai lesson mani adagi adum si ni me ꯄꯪꯀꯥꯟꯗ khemi ꯀꯥꯟꯅꯔꯦ si ꯀꯥꯏꯅ 아이 암티 ꯉꯥꯡꯕꯅꯤꯅ ꯐꯣꯟ ꯇꯥꯡꯕꯂꯦ ꯄꯩꯁꯥ ꯃꯥꯡꯍꯜꯂꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯒꯤ ꯑꯣꯏꯅ ꯀꯥꯟꯅꯔꯦ mathangda user khumdi khumgrabane ado comment soidana par off hai pajara ege che noi jagai daino aduga cheche hoigi chinau kaya no aduga cheche kai sanarake aigi comment soidana pabia o comment pare pa khumrudi loi khumjagrabane mathang bisina ꯌꯥꯡꯕꯨꯒꯤ ꯕꯖꯥꯔꯗ ꯆꯠꯂꯒ ꯁꯤꯡꯖꯨꯒꯨꯝꯕ ꯆꯥꯕꯤꯔꯛꯑꯣ ꯅꯣꯏ ꯗꯥꯗꯥ ꯏꯃꯥ ꯕꯕꯥꯁꯨ ꯎꯠꯄꯤꯔꯛꯑꯣ ꯍꯣꯏ ꯀꯩꯊꯦꯜꯗ ꯊꯣꯛꯑꯒ ꯁꯤꯡꯖꯨ ꯆꯥꯕꯁꯦ ꯆꯥꯖꯔꯛꯀꯦ ꯁꯣꯏꯗꯅ ꯅꯣꯡꯃ mathang bisina user tg2fdy itai mangan nupi thikiroidaro he manang chahi kaya surage aigi chahi je langwan bi chahi koma thoi sure ma hek mathak ne itai mangан nupi akhoi da nupi thikiroidro haibase akhoi da ngarang aina hangi di khat mane hanghaudre ado ma Masa comment gi tawbane. masa comment gi tawbane ado pangkui di koi dodi mandre ko chahi manga ki manung de soi thirani lamngan bi nangi channel yam nungai yam nungsi nang se lamngan bi chahi kaya surage class ke ano lamngan bi nangi future da khari tawge kaina khandi ge youtube hagi bese kari wakhan lagi hang khibano yamna nungai nangi video matungna nungai nungai video leptana thagalo o lamngan bi gi mami jwai sai re thank you lamgandi 시를 공부하거나 oi ꯈꯨꯝꯗꯤ question ꯂꯣꯏ ꯈꯨꯝꯈ꯭ꯔꯦ oi khumgrabane ando khumjagramne mathang amu ꯕꯕꯥꯒꯤ ꯋꯥꯔꯤ ꯇꯥꯅꯤꯡꯉꯦ babagi wari taninge babagi wari je li redi loi bedi na ro yam sange haidi ten ju lining de ko ado samlapna haipetang di haige adu babaje akhoi na kaidon tau jugan akhoi na khang kha akhoi di khangau dre babaje postmaster oirame haye
ꯑꯗꯨꯒ ꯑꯗꯨꯝ ꯊꯕꯛꯀꯨꯝꯕ ꯆꯥꯡ ꯅꯥꯏꯅ ꯀꯥꯗꯕ ꯈꯣꯠꯇꯕ ꯇꯧꯕꯗꯒꯤ ꯊꯕꯛꯁꯦ ꯇꯠꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗ ꯑꯣꯖꯥ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕꯒꯤ ꯍꯥꯏꯐꯦꯠ ꯀꯕꯛ ꯁꯕꯛ ꯈꯪꯍꯧꯋꯦ ꯆꯦ ꯅꯪ ꯈꯪꯍꯧꯕ꯭ꯔꯥ ꯈꯪꯉꯦ ꯑꯩꯗꯤ ꯈꯪꯍꯧꯗꯦ ꯑꯝꯇ ꯗꯗꯥꯒ ꯄꯨꯔꯒ ꯑꯗꯨꯝ ꯃꯣꯏ ꯁ꯭ꯀꯨꯜꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯝꯃꯤꯅꯗꯤ ꯑꯟꯗ꯭ꯔꯣꯗ ꯑꯣꯖꯥ ꯑꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯁꯨ ꯎꯍꯧꯋꯦꯕ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯑꯣꯖꯥ ꯑꯣꯏꯔꯝꯃꯦ ꯑꯗꯨꯒ ꯑꯗꯨ ꯃꯇꯨꯡꯗ ꯈꯔ ꯂꯩꯔꯒ ꯁꯨꯝ ꯕꯕꯥ ꯍꯥꯏꯁꯦ ꯌꯨ ꯅꯨꯡ ꯌꯨ ꯌꯥꯝ ꯑꯗꯨꯝ ꯊꯛꯄꯒꯤ ꯑꯦꯗꯤꯛ ꯇꯥꯕ ꯑꯦꯗꯤꯛ ꯇꯥꯈ꯭ꯔꯕꯅꯤꯅ ꯁꯤꯔꯣꯁꯤꯁ ꯅꯥꯔꯒ ꯑꯗꯨꯃꯥꯏꯅ ꯈꯔ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯝꯃꯦ ꯑꯗꯨꯒ 2017ꯗ ꯂꯩꯈꯤꯗ꯭ꯔꯦ ꯈꯨꯃꯟ ꯆꯦꯆꯦ ꯍꯣꯏ ꯗꯗꯥ ꯍꯣꯏꯁꯦ ꯀꯩ ꯍꯣꯠꯅꯔꯤꯒꯦ ꯃꯁꯤ ꯈꯨꯝꯈ꯭ꯔꯦ ꯑꯗꯨꯒ ꯗꯗꯥ ꯑꯃꯒꯤ ꯌꯥꯁꯦ ꯀꯩꯗꯧꯕꯗ ꯇꯦꯛꯄꯅꯣ ꯂꯥꯟꯅ ꯈꯟꯕꯤꯒꯅꯣ ꯆꯝꯅ ꯍꯪꯖꯕꯅꯦ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯤꯔꯛꯀꯅꯤ ꯊꯥꯖꯩ ꯊꯦꯡꯛ ꯌꯨ ꯍꯥꯏꯌꯨ ꯅꯪ ꯅꯌꯥꯁꯦ ꯀꯩꯗꯧ ꯇꯦꯛꯄꯅꯣ ꯍꯥꯏꯌꯨ ꯑꯩ ꯌꯥꯁꯦ ꯁꯨꯃꯥꯏꯅ ꯌꯥꯝ ꯄꯥꯛꯅ ꯇꯦꯛꯑꯝꯕꯗꯤ ꯅꯠꯇꯦꯕ ꯄꯤꯛꯇꯨ ꯄꯤꯛ ꯇꯦꯛꯑꯝꯕꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯀꯤꯂꯥ ꯊꯨꯒꯥꯏꯕꯤ ꯁꯥꯟꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯩ ꯊꯨꯒꯥꯏꯕ ꯀꯤꯂꯥ ꯊꯨꯒꯥꯏꯕꯤ ꯀꯩꯅꯣ ꯀꯤꯂꯥ ꯍꯥꯏꯗꯤ ꯀꯤꯂꯥ ꯊꯨꯒꯥꯏꯕꯤꯅ ꯁꯨꯃꯥꯏꯅ ꯕꯣꯟ ꯁꯨꯃꯥꯏꯅ ꯕꯣꯟꯅ ꯊꯣꯡꯈ꯭ꯔꯒ ꯊꯣꯡꯕꯗꯣ? ꯍꯣꯏ ꯕꯣꯟ ꯊꯣꯡꯈ꯭ꯔꯒ ꯑꯃꯨꯛ ꯕꯣꯟꯗꯣ ꯕꯣꯜꯂꯣ? ꯄꯥꯏꯊꯣꯛꯏꯀꯥꯟꯗ ꯕꯣꯟ ꯄꯥꯏꯊꯣꯛꯏꯀꯥꯟꯗ ꯑꯃꯨꯛ ꯅꯨꯡ ꯃꯊꯪ ꯃꯊꯪ ꯅꯣꯡꯈꯠꯂꯒ ꯁꯦꯝꯃꯒ ꯊꯝꯕꯤꯗꯣ ꯑꯗꯨ ꯀꯤꯂꯥ ꯊꯨꯒꯥꯏꯕꯤ ꯀꯧꯕ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯀꯤꯂꯥ ꯊꯨꯒꯥꯏꯕꯤ ꯀꯧꯏ ꯑꯗꯨꯒ ꯑꯗꯨ ꯁꯥꯟꯅꯕꯗ ꯍꯥꯏꯔꯣ ꯕꯣꯟꯗꯣ ꯑꯩꯅ ꯄꯥꯏꯔꯒ ꯂꯪꯊꯣꯛꯅꯕꯅ ꯕꯣꯟꯁꯦ ꯈꯨꯟꯕ ꯆꯦꯟꯕꯅꯦꯕ ꯑꯗꯨꯒ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯄꯣꯅꯦꯟꯗ ꯂꯩꯕ ꯀꯥꯡꯕꯨꯗꯨꯅ ꯅꯝꯁꯤꯜꯂꯛꯄ ꯀꯩ ꯕꯣꯟ ꯃꯨꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯅꯨꯡꯗ ꯌꯩꯁꯜꯂꯒ ꯀꯥꯏꯈꯤꯕ ꯌꯥꯝ ꯅꯨꯡꯁꯤ ꯋꯥꯔꯤꯅꯤ ꯑꯕꯤꯆꯟꯗ꯭ꯔ ꯑꯇꯣꯞꯄꯝ ꯒꯤꯁꯦ ꯑꯌꯥꯝꯕ ꯂꯣꯏ ꯈꯨꯝꯖꯈ꯭ꯔꯦ ꯑꯗꯨꯒ ꯗꯗꯥ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯌꯨꯝꯗ ꯂꯩꯇꯕ꯭ꯔꯥ ꯍꯧꯖꯤꯛ ꯍꯣꯏ ꯃꯥ ꯑꯌꯨꯛ ꯉꯟꯇꯥ ꯊꯣꯛꯈ꯭ꯔꯒ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯆꯪꯉꯛꯇꯣꯏꯅꯦ ꯃꯊꯪꯁꯤꯅ ꯃꯤꯅꯥꯛꯁꯤ ꯁꯪꯉꯨꯕꯝ ꯍꯣ ꯁꯤ ꯇꯧꯔꯗꯤꯅꯦ ꯁꯦ ꯊꯕꯛꯀꯗꯣ ꯑꯃꯠꯇ ꯇꯧꯕꯤꯔꯅꯨꯋꯣ ꯀꯔꯤꯅꯣ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯁꯨ ꯀꯩꯅꯣꯁꯦ ꯏꯪꯒꯤꯠꯇ ꯈꯪꯅꯁꯦ ꯏꯪꯒꯤꯠꯇ ꯀꯛꯇ꯭ꯔꯁꯨ ꯃꯌꯥꯝ ꯆꯥꯎ ꯌꯥꯗꯦ ꯅꯣꯏ ꯖꯤꯖꯤꯗꯣ ꯑꯗꯨꯝ ꯎꯠꯄꯤꯔꯛꯑꯣ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯃꯥꯁꯦ ꯃꯥꯒꯤ ꯃꯆꯥꯒ ꯂꯩꯔꯣꯏꯗ꯭ꯔꯥ ꯂꯩꯔꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯕꯤꯖꯨꯕꯤ ꯏꯔꯦꯡꯕꯝ ꯖꯤꯖꯤꯒꯤ ꯃꯆꯥꯁꯦ ꯑꯩꯈꯣꯏ ꯖꯤꯖꯤꯒꯤ ꯗꯥꯏꯔꯦꯛ ꯃꯥꯒꯤ ꯃꯆꯥ ꯑꯣꯏꯅꯗꯤ ꯂꯩꯔꯔꯣꯏ ꯑꯗꯨꯒ ꯃꯣꯏꯒꯨꯝꯕ ꯃꯥꯟꯅꯕꯕꯨꯗꯤ ꯃꯥꯔꯀꯦꯠꯇꯕꯨꯗꯤ ꯑꯗꯨꯝ ꯐꯪꯕꯅꯦ ꯍꯪꯅꯔꯕꯨꯗꯤ ꯑꯗꯨꯝ ꯍꯣꯏ ꯂꯩ ꯍꯪꯅꯕ ꯀꯣꯏꯁꯟ ꯑꯝꯇ ꯍꯪꯖꯒꯦ ꯆꯦꯆꯦ ꯑꯅꯤꯁꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯈꯠꯅꯔꯝꯒꯅꯤ ꯑꯗꯣ ꯈꯠꯅꯕ ꯃꯇꯝꯗ ꯌꯥꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕ ꯋꯥꯍꯩ ꯑꯃꯃꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯆꯦ ꯆꯥꯔꯜꯁꯅ ꯇꯨꯡꯒꯤ ꯑꯣꯏꯅ ꯀꯔꯤ ꯑꯣꯏꯅꯤꯡꯒꯦ ꯌꯨꯇ꯭ꯌꯨꯕꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯔꯤ ꯍꯣꯠꯅꯅꯤꯡꯒꯦ ꯍꯥꯏꯕꯤꯔꯝꯃꯣ ꯐꯨꯜ ꯁꯞꯄꯣꯔꯠ ꯆꯦ ꯍꯥꯏꯌꯣ ꯇꯨꯡꯒꯤꯁꯦ ꯑꯩꯈꯣꯏꯅ ꯈꯟꯅꯕꯗ ꯍꯥꯏꯒꯟꯕꯗꯤ ꯅꯁꯛꯇꯨꯒ ꯅꯁꯛꯇꯨꯒ ꯑꯁꯤꯅ ꯃꯣꯏ ꯑꯩꯅꯁꯨ ꯈ꯭ꯋꯥꯏ ꯇꯥꯏ ꯑꯁꯤ ꯗꯥꯏꯂꯣꯒꯁꯦ ꯃꯊꯪꯒꯤꯅ ꯃꯦꯅꯤꯀꯥ ꯂꯥꯏꯁ꯭ꯔꯝ ꯀꯩ ꯋꯥꯈꯜꯗꯒꯤ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯉꯛꯈꯤꯕꯅꯣ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯒꯦ ꯈꯜꯂꯛꯄ ꯂꯩꯈꯤꯕ꯭ꯔꯥ ꯅꯥꯅꯥ ꯏꯕꯥꯅꯤꯗꯤ ꯍꯥꯟꯅꯗꯒꯤ ꯈꯤꯇꯪꯗꯤ ꯂꯩꯀꯣ ꯃꯥꯁꯨ ꯈꯔ ꯈꯜꯂꯦ ꯍꯥꯏ ꯃꯥꯁꯨ ꯈꯔ ꯚꯤꯗꯤꯑꯣꯒ ꯈꯔ ꯊꯥꯒꯠꯄꯅꯦ ꯑꯗꯣ ꯃꯥꯏꯗꯣ ꯃꯣꯏ ꯑꯅꯤꯒꯤꯗꯤ ꯃꯪꯒꯨꯝꯕꯅꯦ ꯃꯣꯏ ꯑꯅꯤꯒꯤꯗꯤ ꯃꯪꯒꯨꯝꯕꯅꯦ ꯇꯣꯝꯊꯤꯟ ꯀ꯭ꯔꯤꯌꯦꯁꯟ ꯆꯦ ꯍꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯇꯝ ꯆꯨꯞꯄꯗ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯑꯗꯣ ꯆꯦ ꯍꯣꯏꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗ ꯕꯦꯠ ꯀꯣꯃꯦꯟ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯦ ꯋꯥꯈꯜꯗ ꯀꯩ ꯐꯥꯎꯕꯤꯒꯦ ꯑꯃꯗꯤ ꯀꯔꯝꯅ ꯃꯦꯅꯦꯖ ꯇꯧꯕꯒꯦ ꯃꯣꯏꯁꯤꯡꯁꯦ ꯃꯁꯤꯃꯗꯤ ꯑꯩꯅ ꯃꯦꯅꯦꯖ ꯇꯧꯔꯦꯀꯣ ꯑꯌꯥꯝꯕ ꯍꯥꯏꯕꯗꯤ ꯕꯦꯠ ꯀꯃꯦꯟ ꯂꯥꯛꯄ ꯃꯤꯁꯤꯡꯁꯦ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩꯁꯨ ꯕꯦꯠ ꯀꯃꯦꯟ ꯁꯨꯡꯄꯤ ꯄꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯕ ꯚꯤꯗꯤꯑꯣ ꯑꯃꯗꯁꯨ ꯐꯣꯇꯣ ꯑꯃꯗꯁꯨ ꯕꯦꯠ ꯀꯃꯦꯟꯁꯦ ꯑꯗꯨꯝ ꯌꯥꯎꯔꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤꯅ ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯑꯦꯛꯁꯄꯦꯛ ꯑꯗꯨꯝ ꯇꯧꯋꯦ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯤꯕ ꯆꯥꯡꯗꯨꯐꯥꯎ ꯌꯧꯕꯤꯗꯦ ꯌꯧꯅ ꯀꯩꯅꯣ ꯕꯦꯠ ꯀꯃꯦꯟ ꯂꯥꯛꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯕꯦꯠ ꯀꯃꯦꯟ ꯈꯔ ꯂꯥꯛꯄꯁꯦ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯁꯨ ꯈꯔ ꯂꯥꯛꯄꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯒꯦ ꯍꯥꯏꯔꯒ ꯕꯦꯠ ꯀꯃꯦꯟꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯦꯟꯁꯟꯒ ꯂꯩꯕ ꯇꯥꯏꯃꯤꯡꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯨꯔꯒꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯀꯩꯁꯨ ꯂꯩꯇꯕ ꯀꯃꯦꯟꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯁ꯭ꯇ꯭ꯔꯦꯁ ꯍꯦꯟꯅ ꯍꯥꯞꯄꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯊꯧꯗꯣꯛꯁꯨ ꯊꯣꯛꯇꯅꯕ ꯑꯩꯅ ꯌꯨꯖꯔꯁꯦ ꯑꯗꯨꯝ ꯍꯥꯏ ꯇꯧꯁꯜꯂꯦ ꯆꯦꯅꯦꯜꯗꯒꯤ ꯑꯗꯨꯝ ꯍꯥꯏ ꯇꯧꯁꯜꯂꯦ ꯍꯥꯏꯗꯤ ꯌꯦꯡꯅꯤꯡꯗꯦꯕ ꯕꯦꯠ ꯀꯃꯦꯟꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯌꯦꯡꯅꯤꯡꯗꯦꯕꯀꯣ ꯄꯛꯇꯦꯒ ꯍꯥꯏꯔꯛꯄꯁꯤꯗꯤ ꯑꯃꯨꯛ ꯑꯃꯔꯣꯝꯗ ꯀꯩꯁꯨ ꯈꯟꯗꯦ ꯍꯥꯏꯗꯤ ꯄꯛꯇꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯥꯅ ꯌꯦꯡꯕꯗ ꯐꯖꯗꯕꯒꯤ ꯑꯩꯈꯣꯏꯅ ꯋꯥꯠꯄꯩꯅꯦꯅ ꯀꯝꯄ꯭ꯂꯤꯃꯦꯟꯅꯦꯅ ꯑꯗꯨꯝ ꯈꯟꯕ ꯌꯥꯏꯑꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗꯣ ꯍꯦꯟꯅ ꯏꯝꯄ꯭ꯔꯨቭ ꯇꯧꯒꯦ ꯄꯛꯇꯦ ꯍꯥꯏꯗꯣ ꯀꯃꯥꯏꯅ ꯄꯛꯍꯟꯁꯤꯒꯦ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯌꯥꯏ ꯑꯗꯨꯒꯤ ꯄꯛꯇꯦ ꯍꯥꯏꯕꯗꯤ ꯀꯔꯤꯝ ꯈꯟꯗ꯭ꯔꯦ ꯄꯛꯇꯦꯗꯤ ꯕꯦꯠ ꯀꯃꯦꯟ ꯄꯛꯇꯦꯁꯦ ꯆꯤꯡꯗ꯭ꯔꯦꯅ ꯂꯧꯋꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯕꯦꯠ ꯀꯃꯦꯟ ꯁꯣꯏꯗꯅ ꯈꯨꯝꯕꯤꯔꯛꯑꯣ ꯆꯦꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯃꯗꯤ ꯗꯗꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯂꯩꯕꯤꯕ꯭ꯔꯣ ꯍꯥꯏꯕꯤꯔꯝꯃꯣ ꯑꯃꯗꯤ ꯅꯣꯏ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯎꯠꯄꯤꯔꯛꯑꯣ ꯑꯗꯨꯒ ꯅꯆꯤꯟ ꯅꯅꯥꯎ ꯅꯣꯏ ꯃꯥꯗ ꯄ꯭ꯔꯦꯡ ꯇꯧꯕꯤꯔꯛꯎꯀꯣ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯃꯥꯗ ꯄ꯭ꯔꯦꯡ ꯇꯧꯕ ꯇꯜꯂꯦ ꯍꯥꯏꯕꯗꯤꯀோ ꯍꯥꯏꯗꯤ ꯄꯥꯈꯠꯈ꯭ꯔꯒ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗ ꯂꯥꯟ ꯍꯧꯔꯛꯄꯩ ꯃꯇꯥꯡꯗꯨꯗ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯨꯝ ꯑꯗꯨꯗꯒꯤ ꯀꯩꯅꯣꯁꯦ ꯈꯔ ꯂꯩꯈ꯭ꯔꯦꯕꯀꯣ ꯂꯥꯟ ꯍꯧꯔꯛꯄꯩ ꯃꯇꯥꯡꯁꯤꯗ ꯁꯨꯝ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯁꯛꯀꯁꯦ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯥꯒ ꯃꯥꯟꯗꯦ ꯄꯨꯔꯥ ꯃꯨꯁꯜꯂꯒ ꯇꯧꯔ ꯂꯩ ꯑꯗꯨꯅ ꯄ꯭ꯔꯦꯡ ꯇꯧꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯁꯨꯝ ꯑꯦꯛꯁꯄꯦꯛ ꯇꯧꯗꯕ ꯑꯃ ꯇꯧꯗꯣꯏꯅꯦ ꯑꯗꯨꯅ ꯑꯍꯟ ꯀꯩꯅꯣ ꯑꯣꯏꯁꯜꯂꯛꯑꯕꯅꯤna ꯅꯍꯥ ꯌꯥꯝ ꯌꯪ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛ ꯌꯥꯕꯀꯣ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯦꯡꯁꯤꯗꯤ ꯇꯧꯖꯔꯔꯣꯏꯒꯦ ꯁꯤꯝꯗꯤ ꯉꯥꯛꯄꯤꯔꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯇꯧꯅꯕꯗ ꯃꯈꯜ ꯑꯃꯅꯤꯀꯣ ꯑꯩꯈꯣꯏꯕꯨꯗꯤ ꯏꯀꯥꯏꯈꯠꯇꯕꯁꯤꯡ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀꯔꯤꯅꯣ ꯃꯤꯁꯤꯗꯩ ꯅꯨꯄꯤꯁꯤꯅ ꯃꯤ ꯚꯤꯗꯤꯑꯣ ꯌꯥꯎꯅꯤꯡꯉꯨꯔꯕꯅꯤ ꯆꯦ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨꯒ ꯗꯥ ꯅꯪꯒꯤꯅꯦ ꯍꯪꯉꯛꯏꯁꯦ ꯒꯔꯜꯐ꯭ꯔꯦꯟ
ꯑꯩꯒꯤ ꯂꯩꯇ꯭ꯔꯤ ꯅꯪꯒꯤꯗꯤ ꯃꯁꯤ ꯁꯤ ꯀꯣꯏꯁꯟꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯖꯔꯒꯦ ꯂꯩꯅꯤꯡꯒꯨꯝ ꯂꯩꯅꯤꯡꯗꯒꯨꯝ ꯀꯨꯁꯤꯅꯤ ꯃꯥꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯤ ꯀꯣꯏꯁꯟꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯖꯔꯒꯦ ꯃꯊꯪꯗ ꯕꯤꯠ ꯃꯉꯥꯡ ꯆꯦ ꯂꯝꯉꯥꯟꯕꯤ ꯍꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯀꯩ ꯍꯣꯠꯅꯔꯤꯒꯦ ꯑꯗꯨꯒ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯗꯨꯒ ꯃꯆꯟꯗꯪ ꯁꯛꯄꯤꯔꯛꯑꯣ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯊꯝꯖꯔꯤ ꯑꯩꯅ ꯁꯨꯔ ꯅꯩꯁꯜꯂ ꯄꯥꯔꯦ ꯋꯥꯔꯧꯕꯤꯅꯨ ꯏꯁꯩꯁꯦ ꯂꯣꯏꯔꯛꯄꯗ ꯁꯛꯆꯔꯛꯑꯒꯦ ꯃꯊꯪꯗ ꯁꯟꯁꯨ ꯑꯍꯣꯡ ꯁꯥꯡꯕꯝ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯎꯠꯄꯤꯔꯛꯑꯣ ꯌꯥꯔꯣꯏꯗ꯭ꯔꯥ ꯑꯗꯨꯒ ꯒꯥꯔꯤ ꯃꯥꯡꯈꯤꯕꯗꯣ ꯑꯗꯨꯝ ꯐꯪꯗ꯭ꯔꯕꯣ ꯒꯥꯔꯤ ꯃꯥꯡꯈꯤꯕ ꯐꯪꯗ꯭ꯔꯦ ꯍꯣꯏ ꯒꯥꯔꯤ ꯃꯥꯡꯈꯤꯕ ꯐꯪꯗ꯭ꯔꯦ ꯐꯪꯉꯔꯣꯏ ꯏꯇꯥ ꯄꯨꯌꯥ ꯃꯨꯇꯨꯝ ꯌꯨꯇ꯭ꯌꯨꯕꯁꯦ ꯀꯩ ꯋꯥꯈꯜꯗꯒꯤ ꯍꯧꯗꯣꯔꯛꯈꯤꯕꯅꯣ ꯑꯗꯨꯒ ꯀꯩꯒꯤ ꯂꯣꯠꯂꯒ ꯂꯩꯔꯨꯔꯤꯕꯅꯣ ꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌే Oh my ꯅꯣꯏꯒꯤ God. ꯇꯤꯝꯁꯦ ꯑꯩꯈꯣꯏ ꯀꯥꯏ ꯂꯣꯠꯂꯨꯒꯦ ꯌꯥꯏꯕꯣꯛꯄꯤꯗ ꯌꯥꯝꯕꯣꯛꯄꯤꯗ ꯃꯇꯝ ꯈꯔ ꯂꯣꯠꯆꯔꯨꯔꯦ ꯑꯗꯨꯒ ꯀꯥꯏꯋꯥꯏꯗ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅ ꯌꯦꯡꯅꯤꯡꯕ ꯆꯦꯅꯦꯜꯁꯦ ꯁꯤ ꯑꯣꯏꯔꯦ ꯑꯗꯨꯒ Thank you. ꯑꯩꯅ Thank you. ꯅꯣꯏꯒꯤꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅ ꯌꯦꯡꯖꯕꯁꯦ ꯆꯦꯆꯦ ꯌꯥꯐꯥꯕꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯥꯅ ꯇꯣꯞꯅꯦ ꯑꯗꯨꯝ ꯊꯦꯡꯛ ꯌꯨ ꯆꯦꯅꯦꯜꯁꯤꯕꯨ ꯄꯥꯝꯅ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯑꯗ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒ ꯌꯦꯡꯉꯛꯇꯕꯒꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯑꯩ ꯅꯨꯡꯉꯥꯏꯕꯤꯗꯦ ꯑꯩꯗꯤ ꯁꯨꯝ ꯑꯋꯥꯠꯄ ꯁꯨꯝ ꯍꯥꯏꯐꯦꯠ ꯃꯦꯟꯕꯩ ꯋꯥꯅꯤꯀꯣ ꯔꯣꯜ ꯃꯇꯥꯡ ꯌꯥꯎꯔꯛꯄꯗ ꯌꯥꯎꯗ ꯌꯥꯗꯕꯒꯤ ꯑꯩꯗꯤ ꯀꯌꯥꯗꯤ ꯌꯥꯎꯅꯤꯡꯗꯕꯅꯤ ꯏꯀꯥꯏꯖꯩ. ꯑꯗꯣ ꯌꯥꯎꯅꯤꯡꯅ ꯌꯥꯎꯖꯕ ꯃꯣꯏꯗ ꯌꯦꯡꯕꯤꯗꯕꯁꯦ ꯑꯩ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯗ ꯃꯊꯪꯁꯤꯅ ꯌꯨꯖꯔ ꯍꯥꯏꯔꯒ ꯇꯣꯝꯕꯣꯏꯁꯦ ꯑꯩꯗꯤ ꯀꯌా ꯍꯩꯅꯗꯕꯅꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯅꯨꯡꯉꯥꯏ ꯍꯩꯅꯩ ꯅꯣꯏꯗꯤ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯌꯦ ꯀꯩ ꯈꯨꯝꯗꯣꯏꯅꯣ ꯑꯩ ꯁꯥꯎꯅ ꯁ꯭ꯄꯤꯆꯂꯦꯁ ꯑꯣꯏ ꯊꯦꯡꯛ ꯌꯨ ꯑꯗꯨꯝ ꯊꯦꯡꯛ ꯌꯨ ꯌꯨꯖꯔ ꯅꯦꯝꯁꯦ ꯑꯩ ꯑꯦꯛꯖꯦꯛ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯀꯃꯦꯟꯁꯦ ꯍꯣꯏ ꯆꯤꯊꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ ꯀꯃꯦꯟꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯌꯥꯔꯤꯈꯩꯗꯤ ꯂꯣꯏ ꯂꯧꯈꯠꯆꯔꯒꯗꯤ ꯂꯧꯈꯠꯆꯅꯕꯗꯤ ꯍꯣꯠꯅꯖꯕꯅꯦ ꯑꯗꯨꯒ ꯃꯥꯟꯅꯕꯗꯨꯅ ꯄꯨꯂꯞ ꯑꯗꯨꯝ ꯁꯨꯞꯆꯟꯈ꯭ꯔꯦ ꯑꯗꯨꯒ ꯈꯔ ꯇꯣꯉꯥꯟꯅ ꯈꯨꯝꯕ ꯌꯥꯕꯈꯩꯁꯤꯅ ꯇꯣꯉꯥꯟꯅ ꯂꯧꯊꯣꯛꯆꯔꯒ ꯈꯨꯝꯃꯦ ꯑꯗꯨꯗ ꯈꯤꯇꯪ ꯆꯤꯊꯅꯟꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯑꯗꯨꯗꯤ ꯌꯥꯎꯔꯔꯣꯏꯀꯣ ꯍꯥꯏꯕꯗꯤ ꯃꯃꯥꯡꯗ ꯒꯤꯐ ꯑꯋꯦꯒꯤꯗ ꯇꯧꯕꯤꯕ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯀꯃꯦꯟ ꯄꯤꯔꯛꯑꯀꯥꯟꯗ ꯌꯥꯎꯔꯛꯇꯦꯅ ꯇꯧꯕꯀꯣ ꯑꯗꯣ ꯋꯥꯔꯧꯕꯤꯅꯨ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯆꯤꯊꯅꯟꯗꯕ ꯁꯣꯏꯈꯤꯕ ꯍꯥꯏꯁꯦ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯒ 30K ꯌꯧꯕ ꯒꯤꯐ ꯑꯋꯦ ꯑꯃꯨꯛ ꯑꯗꯨꯒ ꯒꯤꯐ ꯑꯋꯦꯒꯤꯁꯦ 30Kꯁꯦ ꯍꯦꯛ ꯌꯧꯕꯒ ꯑꯩꯈꯣꯏ ꯒꯤꯐ ꯑꯋꯦ ꯑꯃꯁꯨ ꯑꯃꯨꯛ ꯇꯧꯖꯔꯅꯤ ꯑꯗꯣꯝꯒꯤ ꯌꯨꯝ ꯐꯥꯎ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯑꯩꯈꯣꯏ ꯌꯨꯝ ꯐꯥꯎ ꯌꯧꯁꯤꯟꯖꯔꯛꯀꯦ ꯑꯗꯣ ꯚꯤꯗꯤꯑꯣꯗꯗꯤ ꯗꯥꯏꯂꯣꯛ ꯖꯥꯠ ꯌꯥꯝ ꯇꯧꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯌꯥꯐꯥꯕꯤꯁꯦ ꯑꯗꯣ ꯚꯤꯗꯤꯑꯣꯗ ꯗꯥꯏꯂꯣꯛ ꯖꯥꯠ ꯌꯥꯝ ꯇꯧꯖꯕꯒꯤ ꯋꯥꯅꯤ ꯁꯨꯃꯥꯏꯅ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯊꯦꯡꯅꯔꯀꯥꯟꯗꯗꯤ ꯃꯥꯗꯤ ꯋꯥ ꯉꯥꯡꯕ ꯈꯣꯠꯄꯗꯤ ꯈꯔ ꯍꯩꯇꯕꯅꯦ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯀꯩꯒꯨꯝꯕ ꯀꯩꯅꯣ ꯇꯧꯕꯤꯔꯒꯗꯤ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯒꯤꯅ ꯋꯥꯡꯂꯦꯝꯕꯤ ꯆꯅꯨ 4 ꯃꯥꯒꯤꯅ ꯀꯃꯥꯏꯅ ꯗꯥꯅꯥꯎ ꯃꯣꯏꯔꯥꯡꯆꯥ ꯅꯠꯇ꯭ꯔꯣ ꯇꯥꯅꯧ ꯃꯣꯏꯔꯥꯡ ꯆꯪꯉꯣꯏ ꯗꯥꯅꯥꯎ ꯃꯣꯏꯔꯥꯡ ꯆꯥꯔꯅ ꯂꯩꯕꯅꯦ ꯑꯗꯣ ꯃꯥꯏꯗꯤ ꯅꯨꯄꯤꯅ ꯆꯟꯗ꯭ꯔꯦ ꯑꯗꯨꯒ ꯏꯁꯩ ꯁꯛꯄꯤꯔꯛꯑꯣꯅ ꯍꯥꯏꯕꯗꯣ ꯏꯁꯩꯁꯦ ꯂꯝꯉꯥꯟꯕꯤꯗꯕꯨꯗꯤ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯁꯨ ꯁꯛꯆꯅꯤꯡꯉꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯌꯥꯎꯁꯟꯖꯔꯛꯑꯒꯦ ꯁꯤ ꯌꯥꯝ ꯄꯥꯝꯕꯗꯣ ꯑꯗꯣ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯃꯃꯝ ꯁꯛꯆꯔꯛꯑꯒꯦ ꯑꯍꯥꯟꯕꯗ ꯕꯤꯀ꯭ꯔꯝ ꯅꯪꯒꯤ ꯏꯁꯩ ꯍꯧ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯁꯛꯂꯛꯑꯔꯣ ꯚꯤꯗꯤꯑꯣ ꯌꯦꯡꯕꯁꯨ ꯋꯥꯔꯝꯃꯅꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯁꯨ ꯋꯥꯔꯝꯃꯅꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯑꯗꯣ ꯃꯌꯥꯝꯒꯤ ꯋꯥꯔꯕ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯋꯥꯕ ꯈꯔ ꯍꯦꯟꯅꯒ ꯍꯥꯞꯆꯤꯟꯖꯔꯛꯀꯦ ꯍꯧꯅꯕ ꯅꯠꯇꯕ ꯑꯋꯥꯕ ꯈꯔ ꯍꯥꯞꯆꯤꯟꯖꯔꯛꯀꯦ ꯅꯣꯡꯁꯨ ꯇꯥꯔꯤ ꯈꯔ ꯍꯦꯟꯅ ꯆꯨꯔꯛꯅꯕ ꯑꯋꯥꯕ ꯈꯔ ꯍꯥꯞꯆꯤꯜꯂꯛꯀꯦ ꯕꯤꯀ꯭ꯔꯝ ꯅꯪꯅ ꯑꯍꯥꯟꯕ ꯏꯁꯩ ꯍꯧꯗꯣꯔꯛꯑꯣ ꯅꯪꯅ ꯍꯥꯟꯅ ꯍꯥꯞꯆꯤꯜꯂꯨꯀꯣ ꯅꯪ ꯍꯥꯟꯅ ꯆꯠꯂꯣ ꯂꯝꯒꯤ ꯆꯦꯛꯂꯥꯔ ꯈꯪꯖꯗꯦ ꯅꯪꯕꯨ ꯌꯨꯝꯒꯤ ꯄꯣꯝꯕꯤꯔ ꯈꯪꯖꯗꯦ ꯅꯪꯕꯨ ꯂꯣꯠꯂꯨꯒꯅꯤ ꯂꯩꯔꯥꯡꯀꯩꯗ ꯂꯣꯠꯂꯨꯒꯅꯤ ꯂꯩꯔꯥꯡꯀꯩꯗ ꯂꯩꯅꯥꯝꯅ ꯂꯩꯀꯥꯏ ꯄꯂꯥꯂꯦ ꯄꯂꯥꯂꯦ ꯅꯨꯖꯥ ꯀꯅꯥꯒꯤ ꯆꯤꯡꯂꯧꯅꯣ ꯆꯤꯡꯂꯧꯅꯣ ꯄꯥꯏꯃ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯜꯂꯦ ꯅꯨꯡꯉꯣꯜꯂꯦ ꯅꯨꯡꯉꯣꯜꯂꯕꯣ ꯅꯨꯡꯉꯣꯜꯂꯦ ꯅꯨꯡꯁꯤꯕꯗ ꯅꯨꯡꯉꯣꯜꯂꯦ ꯑꯩꯒꯤꯗꯤ ꯏꯁꯩꯁꯦ ꯑꯄꯥꯝꯕ ꯍꯥꯏꯔꯗꯤ ꯌꯥꯝꯃꯟꯈ꯭ꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯝ ꯄꯥꯝꯕ ꯏꯁꯩ ꯃꯣꯏꯅ ꯃꯇꯦꯛ ꯑꯃ ꯁꯛꯆꯔꯛꯑꯒꯦ ꯉꯁꯤ ꯎꯅꯔꯤꯕ ꯑꯩꯈꯣꯏꯁꯦ ꯈꯪꯗꯦ ꯍꯌꯦꯡꯅ ꯀꯔꯤ ꯊꯣꯛꯂꯒꯕ ꯇꯨꯡꯒꯤ ꯄꯨꯟꯁꯤꯅ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯇꯨꯡꯒꯤ
ꯄꯨꯟꯁꯤꯅ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯕꯗꯅꯣ ꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯦ ꯑꯩꯈꯣꯏ ꯃꯩꯁꯦ ꯑꯩꯗꯤ ꯚꯤꯌꯨꯋꯔ ꯃꯌꯥꯝ ꯅꯣꯏꯅ ꯁꯥꯖ ꯈꯪꯗꯦ ꯑꯩ ꯁꯛꯀꯦ ꯈꯜꯂꯝꯖ ꯇꯣꯛꯊꯣꯛꯑꯖꯤꯔ ꯈꯪꯗꯦ ꯅꯪꯒꯤ ꯁꯛꯑ ꯂꯥꯝꯕꯤ ꯚꯤꯌꯨꯋꯔ ꯃꯌꯥꯝꯗꯗꯤ 우나라래 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 막밤시다 나오겠다 ꯑꯩꯅ ꯁꯛꯇ꯭ꯔꯤꯕ꯭ꯔꯣ 이거요 노래 애기들 미어이바기 민당시디 누시분이 샤워하라 까야마수 껍민나래 까야마수 녹민나래 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 껍민나래 마밤시디 아스카프노 빠에 빈도나 우나라래 마밤시다 어제 아까 제게 좀 arang ko Instagram ge Okay. Wanganda basadona mabukta pamaliba ithanna tahingjaroy ai di nang botharoy ithanna tahingjaroy ai di nang bunungsiye 호낭 떡이래 플러게 ai tagilay biro matagi video da muk thagnarse mayam nungai ba kya puduna lakchage subscribe to samira ma Okay. Ayan.